ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ, ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ, ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ? ꯅꯦꯠꯇꯤ ꯈꯔ ꯈꯔ ꯁꯨꯝ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ꯫ ꯅꯣꯡꯁꯨ ꯆꯨꯕꯅꯤꯅ ꯅꯦꯠꯁꯦ ꯑꯃꯨꯛꯃꯨꯛ ꯆꯞꯄꯤ꯫ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ, ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ꯫ ꯃꯌꯥꯝ ꯀꯣꯃꯦꯟ, ꯃꯌꯥꯝ ꯁꯞꯄꯣꯔꯠ꯫ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ꯫ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ? ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ꯫ ꯑꯣ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝ ꯂꯥꯛꯑꯦ꯫ ꯅꯤꯡꯊꯦꯝ ꯊꯦꯡꯀ꯭ꯌꯨ꯫ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯁꯣꯋꯥꯕꯤꯟ ꯊꯣꯡꯉꯦ꯫ ꯅꯤꯡꯊꯦꯝ ꯆꯥꯛ ꯆꯥꯔꯕꯣ?
ꯅꯤꯡꯊꯦꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ? ꯅꯪ ꯍꯦꯛ ꯂꯥꯛꯄꯗ ꯇꯥꯃꯣ ꯅꯣꯛꯅꯤꯡꯉꯦ꯫ ꯍꯨꯏ ꯇꯥꯃꯣ ꯀꯔꯤꯅꯣ ꯁꯤꯕꯣ? ꯊꯔꯣꯏ ꯊꯣꯡꯕꯔꯣ? ꯅꯪ ꯍꯦꯛ ꯂꯥꯛꯄꯗ ꯅꯣꯛꯅꯤꯡꯉꯦ ꯅꯨꯡꯁꯤꯕꯅ꯫ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯅꯨꯡꯊꯦꯝ ꯅꯪ ꯌꯨꯝ ꯄꯥꯜꯂꯕꯣ? ꯅꯤꯡꯊꯦꯝ ꯅꯪ ꯌꯨꯝ ꯄꯥꯜꯂꯕ ꯍꯥꯏꯕ? ꯍꯣꯏ ꯇꯥꯃꯣ ꯀꯩꯁꯨ ꯇꯧꯗꯦ꯫ ꯄꯥꯜꯂꯦ ꯇꯥꯃꯣ꯫ ꯑꯣ ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯒꯦ? ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯒꯦ ꯍꯥꯏꯕ? ꯑꯣ ꯑꯃꯈꯛꯇꯅꯦ꯫ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ? ꯑꯎꯏꯕ ꯑꯦꯜꯕꯤꯁꯦ ꯅꯣꯛꯅ ꯂꯩꯔꯝꯃꯦꯅꯦ꯫ ꯕꯣꯏꯅꯤ ꯇꯥꯃꯣ ꯀ꯭ꯂꯥꯁ 5 ꯀꯥꯔꯦ꯫ ꯑꯣ ꯅꯤꯡꯊꯦꯝ ꯂꯥꯏꯛ ꯄꯤꯔꯕꯅꯤ ꯕꯥꯏ ꯌꯥꯏ ꯀꯩꯒꯤꯅꯣ ꯕꯦꯟꯊꯣ ꯂꯥꯛꯄꯒ ꯕꯥꯏ ꯄꯤꯔꯤꯗꯣ? ꯅꯤꯡꯊꯦꯝꯒꯤ ꯏꯆꯟꯅꯨꯄꯤ ꯏꯕꯦꯝꯃꯗꯤ ꯀꯩꯗꯧꯔꯤ? ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯣ ꯀꯩꯗꯧꯒꯦꯕ? ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯣ ꯀꯩꯗꯧꯒꯦ ꯍꯪꯉꯤꯕ? ꯉꯁꯤꯗꯤ ꯑꯩ ꯅꯤꯡꯊꯦꯝ ꯂꯥꯛꯄꯗ ꯇꯥꯃꯣ ꯌꯥꯝ ꯅꯣꯛꯑꯦ꯫ ꯕꯦꯟꯙꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ? ꯇꯥꯃꯣ ꯐꯤ ꯁꯥꯔꯤ꯫ ꯃꯁꯤꯅꯦ ꯍꯣꯡꯉꯤ ꯇꯧꯔꯤ꯫ ꯀꯩꯕ ꯃꯁꯤꯅꯦ ꯍꯣꯡꯒꯦ ꯇꯧꯔꯤ꯫ ꯇꯥꯃꯣ ꯐꯤ ꯁꯥꯔꯤ꯫ ꯑꯣ ꯌꯥꯝ ꯐꯩ ꯅꯣꯛꯎ ꯅꯣꯛꯎ ꯕꯥꯏ ꯌꯥꯏ ꯀꯩꯒꯤꯅꯣ ꯕꯦꯟꯙꯣ? ꯕꯦꯟꯙꯣ ꯂꯥꯛꯄꯒ ꯕꯥꯏ ꯇꯧ ꯉꯥꯏꯍꯥꯛ ꯂꯩꯕꯗ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯅꯤꯡꯊꯦꯝ ꯀꯅꯥ ꯀꯅꯥꯒꯤ ꯑꯦꯜꯕꯤ ꯊꯥꯔꯤ? ꯏꯕꯣꯍꯜ ꯊꯥꯔꯤꯕ? ꯃꯤꯁꯨ ꯂꯩꯇꯦ ꯑꯦꯜꯕꯤꯗꯣ꯫ ꯇꯥꯃꯣ ꯃꯤ ꯑꯇꯩ ꯂꯩꯕ꯭ꯔꯣ? ꯑꯩꯉꯣꯟꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯗꯦ꯫
ꯅꯤꯡꯊꯦꯝ ꯃꯤꯕꯨꯗꯤ ꯂꯩꯇꯦ ꯅꯪꯇꯅꯤ ꯂꯩꯅꯥ ꯕ꯭ꯂꯣꯛꯀ ꯈꯪꯗꯦ ꯇꯥꯃꯣꯏ ꯀꯔꯤ ꯒꯦꯝꯁꯤꯅꯣ ꯁꯣꯌꯥꯕꯤꯟ ꯊꯣꯡꯉꯤ ꯕꯣꯏ ꯒꯣꯕꯤꯟꯗꯗꯤ ꯎꯗ꯭ꯔꯦ ꯇꯥꯃꯣ ꯀꯔꯤꯒꯤꯅꯣ ꯎꯗꯤꯗꯣ ꯎꯔꯣꯏ ꯃꯁꯨ ꯍꯥꯏ ꯀꯩꯒꯤꯅꯣ ꯕꯦꯟꯙꯧ ꯎꯗꯦ ꯑꯩꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯍꯥꯏ ꯉꯝꯗꯦꯅꯦ ꯅꯤꯡꯊꯦꯝ ꯀꯔꯤꯒꯤ ꯎꯗ꯭ꯔꯤꯅꯣ ꯎꯔꯣꯏ ꯃꯁꯨ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯕꯦꯟꯙꯧ ꯕꯦꯟꯙꯧ ꯈꯪꯉꯝꯅꯤ ꯕꯣꯏꯗꯤ ꯎꯏ ꯇꯥꯃꯣ ꯍꯥꯏ ꯑꯣ ꯑꯩꯅ ꯈꯪꯖꯕ꯭ꯔꯣ ꯎꯔꯣꯏ ꯃꯁꯨꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯤꯡꯊꯦꯝ ꯂꯩꯅꯥ ꯕ꯭ꯂꯣꯛꯁꯦ ꯈꯪꯕ꯭ꯔꯣ ꯅꯤꯡꯊꯦꯝ ꯂꯩꯅꯥ ꯕ꯭ꯂꯣꯛꯁꯦ ꯈꯪꯕ꯭ꯔꯣ ꯑꯌꯨꯛ ꯑꯣꯖꯥꯔꯣ ꯃꯁꯨ ꯍꯥꯏ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯕ ꯁꯤ ꯊꯥꯖꯗ꯭ꯔꯥ ꯗꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣ ꯍꯣꯏ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯇꯥꯃꯣꯁꯨ ꯈꯜꯂꯤꯃꯦ ꯅꯪ ꯎꯗꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯎꯗꯦꯗꯨꯅꯤ ꯈꯜꯂꯤꯁꯦ ꯂꯩꯅꯥ ꯕ꯭ꯂꯣꯛꯁꯤ ꯅꯪ ꯎꯗ꯭ꯔꯣ ꯂꯩꯅꯥ ꯕ꯭ꯂꯣꯛꯁꯤ ꯅꯪ ꯎꯗ꯭ꯔꯥ ꯍꯥꯏꯕ ꯅꯤꯡꯊꯦꯝ ꯇꯥꯃꯣꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯦꯜꯂꯣ ꯀꯀꯥ ꯆꯥꯛ ꯆꯥꯔꯕꯣ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯕꯤꯔꯦꯗꯥꯏ ꯍꯥꯎꯏ ꯍꯥꯎꯏ ꯕꯣꯏ ꯍꯥꯎꯏ ꯂꯩꯅꯥꯗꯤ ꯈꯪꯉꯦ ꯑꯗꯣ ꯂꯩꯅꯥꯒꯤ ꯑꯥꯏꯗꯤꯗꯣ ꯀꯣꯃꯦꯟꯁꯨ ꯎꯗꯦ ꯑꯣ ꯑꯗꯨꯗꯤ ꯍꯥꯏ ꯉꯝꯗꯦꯕ ꯎꯔꯣꯏ ꯎꯔꯣꯏ ꯎꯈꯤꯗ꯭ꯔꯦ ꯊꯋꯥꯏꯅꯗꯤ ꯂꯩꯍꯧꯔꯦ ꯆꯤꯛꯅ ꯀꯔꯤ ꯍꯥꯏꯅꯣ ꯎꯔꯣꯏ ꯎꯔꯣꯏ ꯎꯈꯤꯗ꯭ꯔꯦ ꯊꯋꯥꯏꯅꯗꯤ ꯂꯩꯍꯧꯔꯦ ꯆꯤꯛꯅꯥꯏ ꯆꯥꯛꯅꯥꯏ ꯂꯟꯁ ꯕ꯭ꯂꯦꯁ ꯂꯥꯛ ꯑꯦ ꯁꯤꯁꯨ ꯎꯏ ꯍꯣꯏꯑꯕ ꯑꯇꯩꯗꯤ ꯎꯗꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧ ꯈꯪꯗꯦ ꯂꯩꯅꯥ ꯕ꯭ꯂꯣꯛꯁꯤ ꯅꯪ ꯎꯗꯦ ꯍꯥꯏꯔꯣ ꯒ꯭ꯌꯥꯟꯒ ꯃꯝꯃꯦꯕꯣ ꯅꯤꯡꯊꯦꯝ ꯑꯣ ꯆꯥꯛꯅ ꯍꯥꯏꯕꯅꯦꯕ ꯑꯣ ꯅꯤꯡꯊꯦꯝ ꯅꯤꯡꯊꯦꯝ ꯅꯪ ꯊꯦꯡꯉꯕ ꯑꯦꯜ ꯕꯤꯗꯤ ꯌꯥꯝ ꯀꯣꯏꯅ ꯇꯥꯔꯤꯌꯦ ꯇꯥꯃꯣꯅ
ꯆꯨꯝꯕ꯭ꯔꯣ? ꯊꯃꯣꯏꯗ ꯆꯥꯛꯈꯤꯕ ꯃꯩꯆꯥꯛꯇꯤ ꯎꯠ ꯑꯣꯟꯗ꯭ꯔꯤꯉꯩ ꯀꯥꯎꯔꯣꯏ ꯍꯥꯏ꯫ ꯀꯩꯗꯧꯔꯒꯦ ꯕꯦꯟꯗꯣ? ꯅꯤꯡꯊꯦꯝ, ꯕꯦꯟꯙꯧꯅ ꯍꯥꯏꯔꯤꯕ ꯂꯩꯅꯥꯅ ꯍꯥꯏꯕꯅꯦ, ꯊꯃꯣꯏꯗ ꯆꯥꯛꯈꯤꯕ ꯃꯩꯆꯥꯛꯇꯤ ꯎꯠ ꯑꯣꯟꯗ꯭ꯔꯤꯕ ꯀꯥꯎꯔꯣꯏ ꯍꯥꯏꯌꯦ꯫ ꯇꯥꯃꯣ ꯋꯥꯆꯞꯇ ꯊꯥꯈꯤꯕꯅꯤ ꯌꯦꯡꯉꯨ, ꯑꯩꯅ ꯍꯥꯏꯕ ꯍꯣꯏ ꯊꯥꯖꯩꯗ꯫ ꯑꯗꯣ ꯂꯩꯅꯥ ꯕ꯭ꯂꯣꯛꯁꯤꯗ ꯅꯪ ꯎꯗꯤꯁꯦ? ꯅꯣꯛꯎꯔꯣ ꯕꯥꯏ ꯍꯥꯏꯌꯦ꯫ ꯀꯩꯅꯣ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ? ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯅꯣꯛꯎꯔꯣ ꯕꯥꯏ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯇꯥꯃꯣ ꯑꯩꯁꯨ꯫ ꯍꯪꯉꯨꯗꯅ ꯀꯔꯤꯒꯤꯅꯣꯅꯦ? ꯊꯃꯣꯏꯗ ꯆꯥꯛꯈꯤꯕ ꯃꯩꯆꯥꯛꯇꯤ ꯎꯠ ꯑꯣꯟꯗ꯭ꯔꯤꯉꯩ ꯀꯥꯎꯔꯣꯏ ꯍꯥꯏꯌꯦ ꯅꯤꯡꯊꯦꯝꯕꯣ꯫ ꯅꯤꯡꯊꯦꯝ ꯅꯪ ꯊꯦꯡꯅ ꯑꯦꯜꯕꯤ ꯌꯥꯝ ꯀꯣꯏ ꯍꯥꯏꯅ ꯇꯥꯔꯤꯅꯦ꯫ ꯀꯣꯏꯕ꯭ꯔꯣ? ꯅꯤꯡꯊꯦꯝ ꯂꯩꯅꯥ ꯕ꯭ꯂꯣꯛꯀ ꯈꯟꯅꯈꯤꯕ꯭ꯔꯣ ꯅꯪꯒ? ꯂꯩꯅꯥ ꯕ꯭ꯂꯣꯛꯁꯦ ꯅꯪꯒ ꯈꯟꯅꯈꯤꯕ ꯂꯩꯕ꯭ꯔꯣ? ꯇꯥꯃꯣ ꯈꯟꯅꯗꯦꯗ ꯀꯔꯤꯒꯤ ꯈꯟꯅꯗꯣꯏꯅꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ꯫ ꯅꯪ ꯑꯦꯜꯕꯤꯗ ꯌꯥꯝ ꯀꯣꯏ ꯍꯥꯏꯅ ꯇꯥꯔꯤꯌꯦ ꯊꯦꯡꯅ꯫ ꯆꯨꯝꯕ꯭ꯔꯣ? ꯑꯃꯒꯤ ꯇꯥꯃꯣ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯇ꯭ꯔꯦꯗ꯫ ꯑꯗꯨꯅ ꯑꯗꯨꯝ ꯑꯦꯜꯕꯤ ꯉꯥꯡꯉ ꯑꯗꯨꯝ ꯊꯥꯔꯤꯕꯅꯤ ꯅꯦꯠ ꯌꯥꯕ ꯃꯇꯝꯗ꯫ ꯕꯦꯟꯙꯧ ꯂꯩꯅꯥ ꯂꯩꯔꯤꯕꯣ? ꯃꯔꯧ ꯂꯩꯕꯤ ꯅꯪꯒꯤ ꯁꯛꯇꯝ ꯑꯔꯊ ꯍꯥꯏꯗꯤꯅꯤ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ꯫ ꯗꯤꯟ ꯃꯇꯝꯗꯗꯤ ꯊꯕꯛ ꯀꯜꯂꯤ, ꯅꯨꯡꯗꯥꯡꯗꯤ ꯈꯔ ꯆꯠꯂꯤ ꯇꯥꯃꯣ꯫ ꯍꯥꯏꯗꯤꯅꯤ ꯃꯇꯝꯗꯗꯤ ꯊꯕꯛ ꯀꯜꯂꯤ ꯍꯣꯏ, ꯅꯨꯡꯗꯥꯡꯗꯤ ꯈꯔ
ꯆꯠꯂꯤ ꯇꯥꯃꯣ ꯍꯣꯏ ꯍꯣꯏ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯝꯃ ꯑꯗꯨꯝ ꯉꯟꯅ ꯄꯣꯊꯥꯎ ꯕꯦꯟꯙꯧꯅ ꯀꯩ ꯍꯥꯏꯕ ꯃꯔꯧ ꯂꯩꯕꯤ ꯅꯪꯒꯤ ꯁꯛꯇꯝ ꯑꯥꯔꯊ ꯆꯦꯟꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯄꯤꯁꯨꯝ ꯂꯩꯕꯧ ꯎꯕ꯭ꯔꯥ ꯏꯅꯥꯛꯇ ꯑꯁꯨꯝ ꯂꯦꯡꯅ ꯅꯪꯒꯤ ꯊꯃꯣꯏ ꯈꯪꯗꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯏꯔꯩꯗꯤ ꯍꯨꯏꯅꯤ ꯈꯪꯕ꯭ꯔꯥ ꯃꯁꯨ ꯕꯦꯟꯙꯧꯒꯤ ꯀꯣꯃꯦꯟꯁꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯗꯦ ꯚꯥꯏ ꯄꯥꯔꯤꯗꯨꯗꯤꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯏꯔꯩꯗꯤ ꯍꯨꯏꯅꯤ ꯈꯪꯕ꯭ꯔ ꯃꯁꯨ ꯍꯨꯅꯤ ꯍꯥꯏꯔꯦ ꯍꯨꯏꯅꯤ ꯈꯪꯕ꯭ꯔꯥ ꯃꯁꯨ ꯍꯥꯏ ꯑꯩ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯇꯥꯃꯣꯗꯤ ꯁꯞꯄꯣꯔꯠ ꯑꯥꯏꯗꯤꯅꯤ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯍꯣꯏ ꯗꯤꯟ ꯃꯇꯝꯗꯗꯤ ꯊꯕꯛ ꯀꯜꯂꯤ ꯅꯨꯡꯗꯥꯡꯗꯤ ꯈꯔ ꯈꯔ ꯆꯠꯂꯤ ꯇꯥꯃꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯒꯗꯃꯤꯗ ꯕꯦꯟꯗꯣ ꯀꯣꯃꯦꯟ ꯄꯥꯔꯤꯁꯤ ꯅꯪꯁꯤꯅ ꯁꯥꯎꯕ ꯊꯨꯔꯦꯕ ꯀꯣꯃꯦꯟ ꯄꯥꯔꯤꯁꯤꯗꯤ ꯀꯣꯃꯦꯟꯗꯣ ꯁꯥꯡꯕꯅ ꯇꯝ ꯇꯝ ꯄꯥꯔꯤꯃꯤꯅ ꯕꯦꯟꯗꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯕ ꯍꯥꯏꯔꯛꯀꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯪꯕ ꯍꯥꯏꯔꯛꯀꯦ ꯀꯣꯃꯦꯟ ꯄꯥꯏꯗꯨꯗꯤꯅ ꯇꯥꯃꯣ ꯑꯩꯁꯦ ꯌꯨꯇꯨꯞꯇ ꯃꯁꯛ ꯈꯪꯕ ꯃꯤ ꯀꯣꯃꯦꯟ ꯇꯨꯡꯂꯝꯆꯠꯇ ꯇꯥꯃꯣꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯁꯦꯝꯕꯅꯤ ꯃꯇꯝꯗ ꯁꯨꯝ ꯊꯥꯡꯒꯠꯂꯤꯃꯤ ꯋꯥꯎ ꯁꯪꯒꯤꯇꯥ ꯁꯔꯃ ꯂꯥꯛꯑꯦ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯔꯃ ꯀꯩꯗꯧꯔꯦ ꯕꯦꯟꯗꯣ ꯆꯨꯝꯕ꯭ꯔꯥ ꯅꯤꯡꯊꯦꯝ ꯇꯥꯃꯣꯅ ꯍꯥꯏꯁꯦ ꯁꯜꯃꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯈꯣꯏꯅꯧꯒꯤ ꯀꯣꯜ ꯂꯥꯛꯂꯕꯅꯦ ꯇꯥꯃꯣ ꯅꯦꯠꯁꯦ ꯑꯩꯒꯤꯗꯤ ꯅꯦꯠ ꯀꯩꯝ ꯇꯧꯗꯦ ꯌꯥꯝ ꯆꯨꯝꯃꯤ ꯇꯥꯃꯣ ꯍꯣꯏ ꯑꯗꯨꯅꯤ ꯇꯥꯃꯣꯒꯤ ꯅꯦꯠ ꯍꯧꯖꯤꯛꯃꯛꯇꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯤ ꯁꯜꯃꯥꯅ ꯑꯣꯖꯥ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯉꯤ ꯑꯣ ꯀꯔꯤ ꯉꯥꯅꯣ ꯀꯅꯥꯅꯣ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧ ꯀꯔꯤ ꯉꯥꯅꯣ ꯉꯥꯁꯤꯡꯂ ꯂꯤꯁꯥꯔꯥ ꯍꯧꯖꯤꯛ ꯌꯥꯔꯦ ꯑꯗꯨꯅꯤ ꯅꯤꯡꯊꯦꯝ ꯇꯥꯃꯣꯒꯤꯗꯤ
ꯆꯦꯅꯦꯜꯗꯒꯤ ꯄꯩꯁꯥ ꯇꯥꯟꯕꯩ ꯅꯠꯇꯦꯀꯣ, ꯐꯪꯅꯤꯁꯨ ꯊꯥꯖꯗꯦ, ꯑꯩꯈꯣꯏꯅꯗꯤ ꯚ꯭ꯌꯨꯁꯇꯣ ꯌꯥꯝꯅ ꯂꯤꯛꯄꯅꯤꯅ, ꯑꯗꯣ ꯁꯨꯝ ꯍꯌꯦꯡ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯁꯦꯝꯕꯅꯦꯕꯀꯣ. ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯈꯪꯍꯧꯅꯕ ꯍꯩꯍꯧꯅꯕ ꯍꯥꯏꯗꯅ ꯁꯨꯝ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯃꯩꯇꯩꯒꯤ ꯁꯪꯀꯤꯔꯇꯟꯒꯤ ꯑꯣꯏꯕ ꯈꯔ ꯁꯨꯝ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯕꯅꯤ. ꯑꯣꯖꯥ ꯆꯨꯝꯃꯤ ꯃꯁꯨ ꯕꯥꯏ ꯍꯥꯏ. ꯑꯣꯖꯥ ꯔꯧ ꯑꯣꯏꯅ ꯊꯣꯡꯉꯤ. ꯏꯁ ꯑꯍꯥꯎꯕ ꯉꯥꯅꯤ ꯔꯧ ꯍꯥꯏꯗꯣ. ꯔꯧꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ. ꯑꯩꯗꯤ ꯔꯧ ꯌꯥꯝ ꯄꯥꯝꯃꯤ. ꯀꯅꯥꯁꯤꯅ शत्रु गुज्जो हाय गुज्जो कहाँ से बोल रहे हो, कहाँ का रहने वाला हो. मेरे चैनल में आने के लिए धन्यवाद. ꯁꯦꯝꯃꯨ ꯑꯣꯖꯥ ꯆꯨꯝꯃꯤ ꯃꯁꯨ ꯕꯥꯏ ꯍꯥꯏ. ꯑꯣ ꯑꯣꯖꯥꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯆꯥꯔꯒꯦ? ꯉꯁꯤꯗꯤ ꯁꯣꯌꯥꯕꯤꯟ ꯊꯣꯡꯉꯤ. ꯁꯣꯌꯥꯕꯤꯟ ꯁꯣꯌꯥꯕꯤꯟ ꯑꯣꯏꯅ ꯆꯥꯔꯦ. ꯇꯥꯃꯣ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦ, ꯅꯦꯠꯁꯨ ꯌꯥꯝꯅ ꯂꯣꯏ. ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥꯃꯣ ꯍꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯥꯃꯣ ꯎꯕ ꯐꯪꯂꯣꯏ ꯐꯣꯟꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ. ꯆꯨꯝꯃꯤ ꯅꯤꯡꯊꯦꯝ ꯊꯥꯒꯠꯆꯔꯤ. ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯁꯨ. ꯐꯣꯟꯒꯤ ꯃꯇꯦꯡꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯪꯅꯕꯅꯤ. ꯁꯨꯛ ꯅꯨꯡꯁꯤꯅꯁꯤ. ꯃꯇꯝ ꯑꯃꯗ ꯅꯪꯁꯨ ꯀꯁꯥꯔꯣꯝꯗ ꯂꯥꯏꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯦ. ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯜ ꯇꯧꯔꯛꯎ. ꯇꯥꯃꯣ ꯃꯇꯝ ꯄꯨꯝꯕꯗ ꯏꯅꯥꯎ ꯅꯤꯡꯊꯦꯝꯕꯨ ꯋꯦꯜꯀꯥꯝ. ꯀꯩꯒꯤ ꯎꯅꯔꯣꯏꯗꯅꯤ, ꯅꯣꯡꯃꯇ ꯅꯣꯡꯃꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯎꯅꯅꯤ ꯅꯤꯡꯊꯦꯝ. ꯍꯣꯏ ꯐꯣꯟꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤ ꯐꯪꯉꯔꯣꯏ. ꯆꯨꯝꯃꯤ ꯅꯤꯡꯊꯦꯝ. ꯑꯗꯨꯕꯨ ꯐꯣꯟ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ, ꯃꯤꯉꯣꯟꯗ ꯑꯐꯕ ꯄꯤꯕ. ꯐꯣꯟꯅ ꯃꯤꯒꯤ ꯂꯣꯏꯅ ꯑꯋꯥꯕ ꯀꯜꯂꯤ. ꯑꯗꯨ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯏꯔꯥꯡꯅ ꯇꯞꯄ ꯃꯇꯝꯗ, ꯔꯦꯜ ꯂꯝꯕꯤꯅ ꯐꯥꯎꯔ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯥꯛꯎ ꯀꯁꯥꯔꯗ. ꯀꯁꯥꯔꯇ ꯅꯠꯇꯅ ꯖꯤꯔꯤꯕꯨ ꯌꯧꯔꯕꯗꯤ ꯀꯁꯥꯔꯒꯤ ꯏꯁꯩ ꯁꯛꯄ ꯃꯣꯡꯒꯣꯜ ꯍꯥꯏꯗꯤ ꯂꯣꯏꯅ ꯈꯪꯉꯅꯤꯀꯣ. ꯉꯔꯥꯡ ꯑꯣꯖꯥ ꯕꯁꯟꯇ ꯂꯥꯛꯏ. ꯁꯟꯃꯥꯗ ꯃꯁꯨ ꯍꯥꯏ. ꯑꯩꯒꯤꯗꯗꯤ ꯂꯥꯛꯇ꯭ꯔꯦ. संदीप गुरुना हेलो है. हाँ संदीप कैसे हो? मैं एक हिंदू हूँ. जी जी मैं भी हिंदी हूँ. धन्यवाद. अब कहाँ का रहने वाला हो? मेरे एलबी माया तो लाइक कर दीजिए जी संदीप जी. अदुना निंथेम सोदन लाओ. करी उनदनी नोमा सोदना उननी इचिन इनाव को. नुसिनबा हाइबसिदि मपान हाइबा लैते, मतम हाइबा लैते. लोइना नुसिनैको. अदुना मतम अमदा लाप्पा मतमदा सोदना फंगनी. अखोई मणिपुर ओजा बसंतना लाक्ट्रे. अपने खाना खा लिया? हाँ जी मैं अभी खाना खा लिया जी.
अब खा लिया क्या? मैं अभी खाया था। संदीप जी कहाँ से बोल रहे हो आप? उड़ीसा से ना? क्या मैं भूल गया, पहले बार आया ना क्या, मेरे को मालूम नहीं है, याद नहीं है. ꯑꯩꯒ ꯖꯦꯛꯅꯔꯕꯅꯤ ꯀꯅꯥꯒꯅꯣ ꯖꯦꯛꯅꯩꯗꯨꯕꯣ? ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯃꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤꯅꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯌꯥꯎꯔꯤꯁꯦ. ꯁꯤꯗꯁꯨ ꯃꯤꯅ ꯖꯥꯠ ꯖꯥꯠꯅꯤ ꯍꯥꯏꯔꯤꯕ, ꯑꯩ ꯃꯗꯨꯗ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯂꯥꯜꯂꯨꯗꯕꯅꯤꯅ ꯇꯥꯃꯣ. ꯍꯣꯏ ꯀꯔꯤꯝ ꯈꯜꯂꯨꯅꯨꯗ ꯅꯤꯡꯊꯦꯝ. चैनल है बेसिडी को मैं सिलचर से बोल रहे हो? वाह, सिलचर से. अच्छा, मैं तो बसकांडी एरिया का हूँ. मैं बसकांडी एरिया के रहने वाला हूँ संदीप जी. मैं तो सिलचर कभी कभी जाते हैं. सिलचर, ईटखोला, रामनगर, ग्वालजोर बहुत जाता है. अदुनी निंगथेम असिदी ngata nungaiba asidi media ni na ko asidi live telecast ni media ni na ko nusi ba wahi haina ba sauna bu jade kana bu jaude. मैं एक दिन बसकांडी पर आओगे? हाँ जी आइए. बसकांडी से मैं 1.5 किलोमीटर में रहती हूँ. जो अब बसकांडी कभी आया क्या? जो हमारा बसकांडी मदरसा है ना, मदरसा का थोड़ा आगे जाने से दाहिने तरफ में MB स्कूल है ना, उसके लेफ्ट साइड में अमिता गैस एजेंसी बोलकर एक साइन बोर्ड लगा हुआ है. उत्तर साइड में मेन रोड जा रहा है, उस तरफ में है मेरा रास्ता. ठीक है, आइए आइए बसकांडी में. मैं तो दिल्ली जाता है बसकांडी. हम लोग वहाँ पे खर्चे करते हैं, मार्केटिंग करते हैं हम लोग सब. दिल्ली सब्जी खरीदना, मछली लेना है, कोई मेडिसिन लेना है, सब हम लोग बसकांडी में. अब यूट्यूब से कितने पैसा कमाई लेते हो? नहीं संदीप जी, मैं कमाई नहीं करती है. मैं यूट्यूब में पैसा मिलने का भी भरोसा नहीं है, क्योंकि मेरे चैनल पे छोटे है, व्यूज़ कम है. मैं तो हमारा क्या बोलते हैं मणिपुरी संप्रदाय का, हमारा मणिपुरी नृत्य संगीतों जानता है ना, जो खोल बजाता है, कीर्तन का गाना करता है ना, सिंगर, वही है मैं. इसलिए हमारा मणिपुरी कल्चर, मणिपुरी नृत्य संकीर्तन कल्चर के लिए मैंने चैनल में एडवर्टाइज कर रही हूँ. क्योंकि हर जगह में हमारा ऑल इंडिया में हर जगह पे हमारा मणिपुरी लोग रहता है ना. आजकल छोटा छोटा बच्चा लोग, वो लोग समझने के लिए, पढ़ाने के लिए मैंने हमारा मणिपुरी का संप्रदाय को नृत्य संकीर्तन कैसे करते हैं, हमारा धर्म कैसे पालन करना है, उसके लिए मैंने चैनल में थोड़ा थोड़ा शेयर करते हैं. ठीक है, पैसा का लालच नहीं है, पैसा मिलने का भरोसा भी नहीं है, क्योंकि मैं तो डेली चैनल वीडियो यो कर नहीं सकते सबको. मैं तो डेली कीर्तन जाता है, श्राद्ध जाता है. ठीक है, पैसा नहीं मिलते है. जो बड़ा बड़ा वाला चैनल जो व्यूज़ ज़्यादा आता है, हम लोग को तो व्यूज़ नहीं आता है ना. आदमी लोग देखता है, लाइक नहीं करते हैं, सपोर्ट नहीं करते हैं. ठीक है, क्योंकि एक लॉन्ग वीडियो में 1K 2K आने से तो कोई उसको मतलब नहीं है ना. एक लॉन्ग वीडियो में कम से कम 10, 20, 30 के ऐसा आना चाहिए. नहीं कर्म की चलो बनी अशोक.
आप बिजनेस करते हैं या फिर जॉब? नहीं, मैं बताया ना, मैं कोई बिजनेस करते नहीं हैं, कोई जॉब भी नहीं करते हैं. ओजा नुसीबा इसाई अमाका सक्यो. मैं जॉब नहीं करते हैं, मैं बिजनेस भी नहीं करती हूँ. मैं बताया ना, हमारा हमारा मणिपुरी संप्रदाय जो है ना, हमारा मणिपुरी मैतई नट संकीर्तन का एक उस्ताद गुरुजी है. ठीक है. मैं अभी ऑल कसार असम अगरतला त्रिपुरा सब जाता है हमारा संकीर्तन के लिए. ठीक है. अब हिंदू है तो समझना होगा संकीर्तन मीनिंग. तो मैं भी अभी हमारा ग्राम में चंदे शर्मा मणिपुरी संगीत विद्यालय का मैं प्रेसिडेंट हूँ. मैं भी सेकेंड गुरु में हूँ अभी. ठीक है. मैं कोई गवर्नमेंट जॉब, कोई बिजनेसमैन नहीं है. नुसीबा इसाई अमाका सक्यो. करी सकनी हक्चांग से हाइफेट नुंगाई फाते दुना इसाई को सकपसिन जे. अच्छा अच्छा है. अब क्या करती हो? अब जॉब करती है? अमदो चक्रब्रो मसो कनानो आई निंगथेम लेरंगखिनी माग तारंगमनी इन हाइसे. संजय जी, अब क्या करती हो? अब बिजनेस करते हैं ना जॉब करते हैं? निंगथेम लेरिब्रो? क्या बनाकर खाया? आज तो मैं सोयाबीन, आलू, कटहल के बीसी और सब्जी बनाया. सु उरो अने सु उरो हायरकनुको है. संजय जी, अब क्या करती हो? कोई जॉब करती है ना बिजनेस में? शर्मा नहांगी इसाईदो मानाब्रो नोइदुगा? टेस्टी है क्या? हाँ, बहुत टेस्टी. बहुत टेस्टी है. संजय जी, अब तो बताए नहीं, अब क्या करती हो? बिजनेस करते हैं ना जॉब करते हैं? मैं आंगा सपोर्ट तो भी. आप मुझे बता सकते हैं कि ये स्टैम्प कब खत्म हो?
आप मुझे बता सकते हैं कि ये स्ट्रीम कब खत्म होगा? ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯑꯩꯒ ꯐꯥꯒꯤ ꯇꯧꯅ ꯂꯩꯔꯒ ꯀꯩꯁꯨꯝ ꯅꯠꯇꯕꯗ ꯑꯩꯕꯨ ꯐꯠꯇꯕ ꯑꯣꯏꯍꯟꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯃꯌꯥꯝ ꯉꯥꯡꯂꯤ꯫ ꯑꯩꯅ ꯁꯥꯎꯈꯤꯕꯔꯣ? ꯑꯗꯨ ꯃꯁꯛ ꯈꯪꯗꯕ ꯀꯩꯗꯧꯅꯔꯨꯒꯦ ꯍꯥꯏꯁꯤꯕꯣ? ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯑꯩꯒ ꯐꯥꯒꯤ ꯇꯧꯅ ꯂꯩꯔꯒ ꯀꯩꯁꯨꯝ ꯅꯠꯇꯕꯗ ꯑꯩꯕꯨ ꯉꯥꯡꯂꯤ꯫ ꯑꯩꯅ ꯁꯥꯎꯅꯕ ꯍꯣꯁ ꯎꯏꯔꯦ, ꯀꯣꯃꯦꯟ ꯄꯥꯕ ꯉꯝꯗ꯭ꯔꯦ, ꯄꯥꯔꯤꯁꯤꯗꯤ ये लाइव स्ट्रीम अब जो अभी कर रही है ये कब बन गया? अच्छा हाँ हाँ ओ चित्रा लाए जय जय थैंक यू अदु अमदुगा हंगवाई हाँ कम से कम 1 घंटे हाँ 1 घंटे हो सकता है, 1 घंटा ना 1.5 घंटा। चित्रा चक चारबो अदु अमदुगा हंगो कॉलदा थबक लोइरी ओजा केबा हौजिकता थबक लोइरी ओजा ओ वैसे अब बहुत हैंडसम हो। अच्छा हौजिकता चारे ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯪꯉꯣ꯫ ꯍꯧꯖꯤꯛꯇ ꯆꯥꯔꯦ ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯤ? ꯌꯨꯝꯗ ꯆꯥꯏꯔ ꯖꯥꯏꯗ? ꯍꯧꯖꯤꯛꯇ ꯆꯥꯔꯦ ꯑꯣꯀꯦ ꯍꯣꯏꯗ ꯕꯦꯟꯗꯣꯗꯣ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯨꯅꯨꯗ ꯑꯗꯨꯝ ꯑꯦꯜꯕꯤꯗꯃꯤ ꯉꯥꯡꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯆꯨꯝꯅ ꯑꯗꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯕ ꯑꯁꯤꯗꯤ ꯃꯦꯗꯤꯌꯥꯅꯤꯅ ꯋꯥꯍꯩ ꯊꯤꯅ ꯉꯥꯡꯕꯁꯨ ꯌꯥꯗꯦ, ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯗꯦ꯫ ꯃꯁꯨꯗꯤ ꯑꯣꯖꯥꯅꯤꯅ ꯍꯪꯗꯕ꯫ चित्रा तुमबो ना लाइक पारीरो? आई ओझा नतेदा बेंथो। चित्रा लाइक पारीब्रो? अब बुरा ना माने तो क्या आप चिकन खाते हैं? नहीं, हम लोग चिकन नहीं खाता है। लाइरे लो चले तुम लगे चंग लगे ओ ना जाओगी खो। संदीप जी हम लोग चिकन नहीं खाता है, ठीक है? हमारा क्या बोलता है, कोई दूसरा आदमी सुनने से हंसेंगे क्योंकि हमारा मैतई मणिपुरी संप्रदाय लोग नहीं खाते हैं। जो कीर्तन करता है ना, हम लोग संकीर्तन करता है, जो भगवान का नाम प्रचार करता है,
डायरेक्ट लोइसल्ले तुमलगे चंगलगे होय होयदा तुमलगने आगेना तुम्बीरो केम कायदे ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅꯤ ꯃꯇꯝꯁꯦ ꯃꯤ ꯂꯥꯛꯅꯈꯤꯗ꯭ꯔꯥ ꯃꯦꯗꯤꯌꯥꯗ ꯉꯥꯡꯂꯤꯕꯗꯣ ꯃꯥꯛꯅ ꯉꯥꯡꯍꯟꯕꯤꯕ ꯅꯠꯇ꯭ꯔꯣ मधुदई ताहौदमी हाय ngमद्रे इसलिए हम लोग चिकन नहीं खाता है ठीक है हम लोग मछली तो खाता है कम किंतु चिकन क्या क्या मांसा वो हम लोग नहीं खाता है हम लोग घर को भी बनाता नहीं घर को भी पालन नहीं करता है मुर्गी उर्गी क्या क्या हम लोग बोलने की तरह ओके ठीक है बाय अभी मैंने सोने जा रहा हूँ सोने जा रहे हो बहुत मज़ा आया आपका स्ट्रीम देखकर गुड बाय फिर मिलेंगे बाय ओके थैंक यू संजय जी थैंक यू वेरी मच मेरे चैनल में आकर सपोर्ट किया इसके लिए धन्यवाद फिर नेक्स्ट टाइम आइए मेरे चैनल को सपोर्ट कर दीजिए मेरे चैनल को देख लीजिए मेरे चैनल नाम तो जानता होगा अभी आया होगा एलबी में मंगोल नटा सपोर्ट कर दीजिए मैं क्या जॉब करता है मेरे चैनल देखने से पता चलेंगे आपको भी ओके गुड नाइट संदीप जी मी लागलरोय है एलबी जाउखिनी ngहा tumkhiroy ओके होय ऐसु मी खर लाखिद्रायना ngaibani मी मयामनी एलबी थारे से लाखलोय मी होयदा लापंगै लाय लाक्तगा तोयेदना जबरदस्ती दी कौरुब जाबरदम बेंधौ चित्रादी जाम तप्ताई चाछलमनी अदुना मा तुमनिंगाय पुंग क्यारा चाबा लोइनो चित्राई चाकसे पुंग क्यारा चाबा लाइनो चाबा लोइगे चित्रा उइग्रबो चित्रा उइरबो पुंग क्यारा चाबा लोइगे करी कई मथेन चागे बेंधौ करी हिंजांग चागे हाय सुखुम मे खुमदबो ngसाइदि 9:40 दा ओ अइना 9:45 दा एलबी होगा 9:40 9:45 दा याम चारमनी बेंधौ करिंजांग चागे खुमदे संगीता शर्मा थोखर मारे संगीता शर्मा लामनी थोखर मारे ओ कोई हम चंदन लाए लाइक तौजरी है के थैंक यू करिंजांग चाय अइना बोहलदा हायरमी आइगा मंगोलदा चलुगे उइबा जेंगलुगे हायरमी चो बोबो हायरके
ꯑꯩꯕꯨ ꯉꯁꯤꯒꯤ ꯎꯏꯈ꯭ꯔꯕꯅꯦ ꯕꯦꯟꯊꯧꯅ ꯍꯥꯏꯗꯨꯕ ꯑꯗꯨꯒꯤ ꯃꯪꯒꯤ ꯀꯣꯃꯦꯟ ꯄꯥꯎ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯀꯣꯃꯦꯟ ꯄꯥꯎꯋꯦ ꯃꯤ ꯃꯌꯥꯝꯅꯤ ꯑꯦꯜꯕꯤ ꯊꯥꯔꯤꯁꯦ ꯂꯥꯛꯑꯣꯏ ꯃꯤ ꯁꯤ ꯄꯥꯏꯁꯤꯗꯅ ꯑꯦꯜꯕꯤ ꯃꯤ ꯂꯥꯛꯂꯔꯣꯏꯍꯦ ꯍꯥꯏꯗꯨꯗꯅꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯌꯦꯡꯉꯛꯅꯤ ꯏꯔꯥꯡ ꯅꯤꯀꯥ ꯑꯩꯒꯤ ꯃꯊꯦꯜ ꯍꯥꯏꯅꯤ ꯆꯨꯝꯊꯣꯡ ꯕꯖꯥ ꯑꯃ ꯏꯔꯣꯝꯕ ꯑꯃ ꯋꯥꯎ ꯁꯥꯎꯤ ꯁꯥꯖꯅꯤ ꯂꯦꯝꯖꯕꯤ ꯈꯣꯡꯊꯥꯡꯅꯤ ꯂꯦꯡꯉꯛꯅꯤ ꯏꯔꯥꯡ ꯙꯤꯀꯥ ꯑꯣꯖꯥ ꯊꯣꯛꯇꯦ ꯊꯦꯡꯀ꯭ꯌꯨ ꯂꯦꯡꯉꯛꯅꯤ ꯏꯔꯥꯡ ꯙꯤꯀꯥ ꯁꯥꯎꯤ ꯁꯥꯖꯅꯤ ꯂꯦꯝꯖꯕꯤ ꯈꯣꯡꯊꯥꯡꯅꯤ ꯑꯩꯁꯨ ꯒꯣꯍꯜꯗ ꯂꯩꯔꯤꯅꯤ ꯍꯥꯏꯗꯣ ꯄꯥꯕ꯭ꯔꯣ ꯃꯊꯛꯇ ꯄꯥꯈ꯭ꯔꯦ ꯁꯥꯎꯤ ꯁꯥꯖꯅꯤ ꯂꯦꯝꯖꯕꯤ ꯈꯣꯡꯊꯥꯡꯅꯤ ꯂꯦꯡꯉꯛꯂꯤꯔꯥꯡ ꯙꯤꯀꯥ ꯁꯣꯟꯖꯩ ꯀ꯭ꯔꯤꯁꯅ ꯇꯦꯕ ꯀꯥꯎꯖꯗ꯭ꯔꯦ ꯁꯥꯎꯤ ꯁꯥꯎꯖꯅꯤ ꯂꯦꯝꯖꯕꯤ ꯈꯣꯡꯊꯥꯡꯅꯤ ꯂꯦꯡꯉꯛꯂꯤꯔꯥꯡ ꯙꯤꯀꯥ ꯁꯣꯟꯖꯗꯕ ꯉꯝꯗꯦ ꯀꯥꯎꯕꯁꯨ ꯉꯝꯗꯦ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯅꯤ ꯁꯥꯎꯤ ꯁꯥꯎꯖꯅꯤ ꯂꯦꯝꯖꯔꯤ ꯈꯣꯡꯊꯥꯡꯅꯤ ꯂꯦꯡꯉꯛꯂꯤꯔꯥꯡ ꯙꯤꯀꯥ ꯑꯩꯅ ꯅꯤꯡꯁꯤꯡꯗ ꯏꯁꯩ ꯁꯛꯎ ꯍꯛꯆꯥꯡꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗ ꯑꯗꯨ ꯁꯛꯎ ꯍꯥꯏꯕꯗ ꯁꯛꯂꯛꯄꯗ ꯁꯔꯃꯥꯅ ꯆꯦ ꯂꯩꯅꯥ ꯍꯅꯨꯕꯤ ꯍꯥꯏ ꯋꯥꯎ ꯇꯅꯨ ꯂꯥꯛꯑꯦ ꯍꯣꯔꯤꯕꯣꯂꯥ ꯖꯦ ꯍꯣꯔꯤ ꯇꯅꯨ ꯑꯩꯈꯣꯏ ꯇꯅꯨꯗꯤ ꯄꯨꯔꯥ ꯕꯝꯄꯔ ꯇꯥꯔꯦꯕꯣ ꯁꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯍꯦ ꯍꯥꯏ
11 ꯂꯥꯏꯛ ꯄꯤꯔꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯇꯅꯨ ꯑꯩꯗꯤ ꯅꯪꯒꯤ ꯌꯦꯡꯕꯗ ꯅꯣꯛꯄꯗ ꯂꯣꯏꯔꯦꯗ ꯇꯅꯨ ꯃꯣꯃꯣ ꯅꯪꯒꯤ ꯃꯌꯥꯝ ꯁꯨꯄꯔꯅꯦꯕ ꯁꯩꯇ ꯅꯪ ꯍꯦꯛ ꯊꯥꯡꯒꯠꯂꯛꯄ ꯑꯩ ꯁꯨꯝ ꯌꯦꯡꯉꯝꯃꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯇꯅꯣ ꯂꯩꯅꯥ ꯁꯛꯁꯦꯁꯁꯅꯨ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯏꯔꯅꯤ ꯑꯦ ꯇꯅꯨ ꯍꯦꯟꯖꯟꯃꯜꯂꯦꯍꯦ ꯌꯥꯎꯁꯪ ꯌꯥꯎꯁꯪ ꯌꯧꯗ꯭ꯔꯤꯌꯦ ꯇꯅꯨ ꯍꯥꯏ ꯁꯛꯆꯦꯁꯁꯅꯨ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯏꯔꯅꯤ ꯍꯥꯏ ꯇꯅꯨ ꯍꯦꯟꯖꯟꯃꯜꯂꯦ ꯅꯪꯁꯤꯁꯨ ꯅꯪꯁꯨ ꯂꯩꯅꯥ ꯕ꯭ꯂꯣꯛꯀꯤ ꯋꯥ ꯏꯜꯂꯦꯀꯣ ꯇꯩꯅꯣꯗꯤ ꯃꯑꯣꯡ ꯃꯑꯣꯡꯅꯤꯀꯣ ꯅꯣꯛꯅ ꯍꯩꯈ꯭ꯔꯕ ꯇꯅꯨ ꯍꯥꯏꯕ ꯅꯔꯃꯗꯥ ꯍꯥꯏꯕ ꯀꯔꯤ ꯍꯦꯟꯕ ꯅꯍꯥꯟ ꯑꯩ ꯂꯥꯛꯄꯗ ꯀꯨꯏꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯕ ꯀꯨꯏꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯆꯨꯝꯃꯤ ꯇꯅꯨ ꯎꯏꯕꯒꯤ ꯅꯝꯕꯔ ꯋꯥꯟꯅꯤ ꯂꯩꯅꯥ ꯑꯦꯜ ꯗꯤ ꯃꯄꯨꯁꯦ ꯎꯏꯗ꯭ꯔꯣ ꯁꯨꯝ ꯃꯤ ꯂꯥꯛꯇꯕꯅꯤꯅ ꯁꯨꯝ ꯎꯏꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯒꯣꯔꯣ ꯒꯣꯔꯣ ꯉꯥꯈꯣꯔꯣꯅ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯔꯣꯅ ꯍꯥꯏ ꯇꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯅꯨꯗꯣ ꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯀ ꯍꯥꯏꯔꯦꯅ ꯎꯏꯗ꯭ꯔꯕꯅꯤ ꯇꯅꯨ ꯃꯇꯝ ꯌꯧꯔꯛꯂꯦ ꯇꯅꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯩꯅꯥ ꯍꯥꯏ ꯇꯩꯅꯣꯗꯤ ꯐꯦꯁꯕꯨꯛꯇ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯝꯃꯅꯤꯕꯣ ꯍꯥ ꯇꯅꯨ ꯐꯦꯁꯕꯨꯛꯇ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯝꯃꯅꯤ ꯅꯪꯗꯤ ꯆꯠꯄꯤꯗꯦ ꯏꯁꯩ ꯊꯥꯗꯣꯛꯂꯣ ꯊꯥꯗꯣꯛꯂꯣ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯃꯥꯒꯤ ꯑꯣꯏꯅ ꯆꯥꯔꯦ ꯃꯦꯒꯤ ꯑꯣꯏꯅ ꯆꯥꯔꯦ ꯋꯥꯎ ꯑꯉꯥꯡ ꯑꯣꯜꯂꯦ ꯅꯪ ꯅꯪꯗꯤ ꯐꯦꯁꯕꯨꯛꯇꯤ ꯄꯩꯁꯥ ꯐꯪꯉꯝꯃꯅꯦꯕ ꯐꯪꯉꯕꯣ ꯑꯁ ꯃꯦꯒꯤ ꯆꯥꯕꯗꯗꯤ ꯃꯦꯒꯤ ꯆꯥꯕꯗꯤ ꯇꯅꯨ ꯆꯦꯂꯦꯟꯖ ꯇꯧꯅꯕ ꯌꯥꯏꯌꯦ ꯃꯥꯡꯉ ꯐꯝꯃꯤꯟꯅꯔꯒ ꯅꯪꯅꯒ ꯍꯦꯟꯕ ꯌꯥꯔꯣꯏꯕꯣ ꯀꯔꯣꯅꯥ ꯃꯦꯒꯤ ꯆꯥꯔꯒ ꯑꯉꯥꯡ ꯑꯣꯏꯕ ꯃꯦꯒꯤ ꯆꯥꯕꯁꯤ ꯅꯪꯅꯒ ꯍꯦꯟ ꯌꯥꯔꯣꯏꯕꯣ ꯐꯝꯃꯤꯟꯅꯔꯒ ꯆꯥꯃꯁ ꯑꯃꯃꯝ ꯄꯥꯏꯔꯒ ꯍꯁꯀꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯃ ꯎꯔꯕ꯭ꯔꯥ ꯇꯅꯣ ꯄꯩꯁꯥꯀ ꯍꯥꯏꯔꯅ ꯃꯤꯠꯇ ꯄꯩꯁꯥ ꯍꯥꯏꯗꯣ ꯎꯗ꯭ꯔꯤ ꯑꯣꯖꯥ ꯑꯩꯒꯤꯁꯨ ꯄꯥꯕꯤꯌꯨꯀꯣ ꯑꯣ ꯃꯅꯤꯇꯣꯝꯕꯤ ꯂꯥꯛꯑꯦ ꯂꯥꯏꯛ ꯇꯧꯔ ꯃꯅꯤꯇꯣꯝꯕꯤ ꯃꯅꯤꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯎꯗ꯭ꯔꯤ ꯂꯩꯅꯥ ꯃꯅꯤ ꯇꯣꯝꯕꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯄꯥꯖꯔꯤ ꯄꯥꯖꯔꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯌꯦꯡꯉꯨꯒꯦ ꯉꯥꯏꯈꯣꯏ ꯀꯔꯤ ꯌꯦꯡꯗꯣꯏꯅꯣ ꯇꯅꯨ ꯀꯔꯤ ꯌꯦꯡꯉꯨꯒꯦ ꯍꯥꯏꯅꯣ ꯇꯅꯨꯒꯤ ꯉꯁꯥꯏꯅ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇ ꯂꯥꯛꯑꯝꯃꯅꯤ ꯃꯑꯣꯡ ꯃꯑꯣꯡꯅꯤ ꯃꯥꯡ ꯇꯣꯏꯗꯣ ꯑꯁꯦꯡꯕꯅ ꯄꯩꯁꯥ ꯐꯪꯉꯝꯃꯅꯤꯗ ꯍꯥꯏꯁꯟꯅ ꯃꯥꯜꯂꯤ
ꯇꯦ ꯃꯅꯤꯇꯣꯝꯕꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯤꯟꯗꯤ ꯏꯁꯩꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯐꯖꯕꯅꯤ ꯇꯥꯛꯄꯤꯕ ꯑꯣꯖꯥꯁꯨ ꯃꯇꯤꯛ ꯆꯥꯕꯅꯤ ꯌꯦꯡꯉꯨ ꯐꯖꯕꯅꯤ ꯇꯥꯛꯄꯤꯕ ꯑꯣꯖꯥꯁꯨ ꯃꯇꯤꯛ ꯆꯥꯕꯅꯤ ꯑꯣ ꯀꯣꯜ ꯂꯥꯛꯀ ꯇꯧꯕꯅꯤꯀꯣ ꯎꯏꯔꯦ ꯍꯥꯏꯅ ꯀꯣꯜ ꯂꯥꯛꯄ ꯃꯥꯜꯂꯦ ꯆꯠꯇꯦꯍꯦ ꯑꯣꯖꯥꯕꯨ ꯑꯗꯣ ꯀꯣꯃꯦꯟ ꯏꯔꯛꯇꯤ ꯀꯩꯗꯨꯒ ꯑꯩ ꯇꯞꯇꯥꯏ ꯆꯥꯁꯤꯜꯂꯒ ꯎꯏꯔꯣꯏꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯍꯅꯨꯕ ꯑꯃꯅ ꯏꯁꯩ ꯁꯛꯄꯗꯣ ꯃꯆꯤꯟꯗꯨꯅ ꯇꯨꯝꯊꯣꯛꯂꯦ ꯑꯗꯨꯒ ꯁꯥꯎꯟ ꯌꯥꯎꯗꯦ ꯑꯗꯨ ꯁꯥꯎꯟꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯇꯅꯨ ꯂꯩꯅꯥ 89 ꯏꯌꯔꯁꯅꯤꯗꯣ ꯁꯥꯎꯟꯗꯣ ꯌꯥꯎꯈꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯪꯗꯦ ꯑꯩꯅ ꯇꯧꯕꯗꯗꯤ ꯑꯞꯂꯣꯗ ꯇꯧꯗꯦ ꯁꯥꯎꯟ ꯌꯥꯎꯔꯝꯃꯤꯕ ꯏꯁꯩꯗꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕꯣ ꯍꯅꯨꯕꯗꯨ ꯅꯠꯇꯦ ꯀꯔꯥꯏꯕꯣꯡꯒꯤꯅꯤ ꯁꯥꯎꯟꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯇꯅꯨ ꯑꯩꯅ ꯊꯥꯡꯒꯠꯄꯗꯤ ꯁꯥꯎꯟ ꯌꯥꯎꯔꯝꯃꯦꯕꯀꯣ ꯕ꯭ꯂꯦꯟꯗ ꯏꯁꯩ ꯁꯛꯄ ꯃꯥꯜꯂꯦ ꯑꯣ ꯑꯗꯨꯅꯔꯥ ꯁꯥꯎꯟ ꯊꯣꯛꯇꯕꯅꯤꯅ ꯏꯪꯂꯤꯁꯅ ꯀꯩꯅꯣ ꯍꯥꯏꯗꯣ ꯀꯩꯅꯣ ꯀꯩꯅꯣ ꯍꯥꯏ ꯀꯥꯎꯔꯦ ꯅꯔꯃꯗꯥ ꯂꯥꯛꯇ꯭ꯔꯥ ꯑꯦꯁ ꯅꯔꯃꯗꯥ ꯂꯥꯛꯇꯕ ꯆꯍꯤ ꯐꯥꯔꯦ ꯀꯩꯅꯣ ꯃꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯐꯦꯁꯕꯨꯛꯀ ꯁꯦꯝꯕꯗ ꯃꯥ ꯇꯨꯝꯕ ꯁꯪꯉꯝꯃꯣꯏ ꯁꯛꯂꯤꯕ ꯍꯅꯨꯕꯗꯨꯒ ꯍꯣꯁꯀ ꯆꯥꯟꯅꯕꯅꯤ ꯇꯅꯨ ꯍꯥꯏ ꯍꯦꯟꯖꯟꯒꯅꯨꯀꯣ ꯕꯦꯟꯊꯧ ꯂꯩꯅꯥ ꯅꯪ ꯑꯩ ꯍꯟꯅꯨꯕ ꯅꯠꯇꯦꯀꯣ ꯂꯩꯅꯥ ꯍꯣꯏ ꯑꯌꯥ ꯇꯅꯨ ꯅꯪ ꯁꯤ ꯇꯥꯔꯦ ꯑꯩꯁꯦ ꯍꯟꯅꯨꯕꯔꯣ ꯆꯤꯇ꯭ꯔꯥ ꯇꯨꯝꯃꯕꯣ ꯃꯆꯤꯟꯗꯨꯅꯤ ꯇꯨꯝꯃꯤꯗꯣ ꯇꯅꯨ ꯍꯦꯟꯖꯟꯃꯜꯂꯦꯀꯣ ꯄ꯭ꯔꯥꯟ ꯔꯥꯙꯦ ꯍꯥꯏꯅ ꯆꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯔꯙꯦ ꯁ꯭ꯔꯤ ꯒꯣꯕꯤꯟꯗ ꯍꯥꯏ ꯇꯨꯝꯗꯦꯀꯣ ꯑꯣ ꯇꯨꯝꯗꯗꯤ ꯀꯣꯃꯦꯟ ꯏꯔꯧ ꯌꯥꯗ꯭ꯔꯣ ꯆꯠꯁꯤꯜꯂꯒ ꯂꯣꯡꯇꯥ ꯇꯥ ꯃꯥꯜꯂꯤ ꯅꯪꯒꯤꯗꯣ ꯎꯏꯅꯤꯡ ꯑꯃꯅꯤ ꯏꯀꯥꯏ ꯈꯪꯗꯦ ꯂꯩꯕ ꯃꯥꯜꯂꯦ ꯏꯁꯩꯗꯨꯅ ꯆꯤꯡꯊꯅ ꯁꯛꯂꯕꯅꯤꯅ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯍꯅꯨ ꯃꯥꯜꯂꯦ ꯀꯩꯅꯣ ꯁꯦꯠꯂꯒ ꯍꯅꯨ ꯃꯥꯜꯂꯦ ꯀꯩꯅꯣ ꯍꯦꯟꯖꯟꯃꯜꯂꯦꯀꯣ ꯇꯅꯨ ꯇꯅꯨ ꯍꯣꯁꯇꯨ ꯍꯤꯔꯣ ꯃꯥꯟꯕꯅꯤ ꯇꯅꯨ ꯍꯥꯏ ꯇꯅꯨ ꯅꯪ ꯍꯦꯟꯖꯟꯃꯜꯂꯦꯀꯣ ꯍꯦꯟꯖꯟꯃꯜꯂꯦ ꯅꯪꯒ ꯂꯥꯏꯅꯥꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯀꯣ ꯆꯨꯝꯃꯤ ꯇꯅꯨ ꯎꯅꯤꯡꯗꯕꯅꯤ ꯑꯦꯅꯤꯇꯥꯏꯝ ꯐꯩꯖꯣꯝ ꯁꯦꯠꯄ ꯃꯤ ꯍꯅꯨ ꯃꯥꯟꯕꯅꯦ ꯑꯩ ꯁꯨꯝ ꯐꯩꯖꯣꯝ ꯁꯦꯠ ꯂꯩꯔꯕ ꯍꯥꯏꯁꯤꯕꯣ
ꯑꯩꯁꯨ ꯇꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯇꯨꯄꯤꯒ ꯎꯞꯁꯟ ꯐꯨꯔꯤꯠ ꯈꯔ ꯁꯥꯡꯒꯠ ꯀꯩꯅꯣ ꯈꯔ ꯁꯦꯛꯆꯟ ꯂꯩꯒ ꯁꯦꯠꯆꯟ ꯇꯧꯅ ꯑꯩꯁꯨ ꯇꯧꯔꯅꯤ ꯇꯅꯨ ꯁꯨꯃꯥꯏꯅ ꯁꯤꯔꯦ ꯅꯣꯛꯄꯗ ꯑꯩꯁꯨ ꯇꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯏꯁꯄꯦꯛ ꯑꯃꯨꯕ ꯎꯞꯁꯟ ꯇꯅꯨ ꯍꯅꯨꯕ ꯃꯥꯟꯗꯕꯅꯤ ꯄꯥꯈꯪ ꯃꯥꯟꯕꯅꯤꯍꯦ ꯑꯩꯗꯤ ꯎꯔꯕꯅꯤ ꯇꯅꯨ ꯍꯥꯏ ꯇꯅꯨ ꯅꯪ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯃꯡꯒꯣꯜꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯅ ꯃꯃꯣ ꯀꯧꯔꯤꯕꯅꯤ ꯀꯧꯕꯝ ꯈꯪꯗꯅ ꯑꯩ ꯌꯥꯝꯅ ꯊꯥꯅꯗꯤꯗꯣ ꯇꯅꯨ ꯍꯅꯨꯃꯥꯟꯂꯕ ꯑꯣꯖꯥꯏ ꯇꯥꯁꯤ ꯊꯣꯏꯕ ꯉꯣꯝꯆꯥ ꯋꯥ ꯊꯣꯏꯕ ꯉꯣꯝꯆꯥ ꯂꯥꯏꯔꯤꯛ ꯇꯧꯕꯤꯌꯨ ꯏꯁꯩ ꯇꯥꯁꯤ ꯃꯌꯥꯝ ꯑꯍꯨꯝ ꯐꯪꯗ꯭ꯔꯁꯨ ꯄꯥꯈꯪ ꯁꯥꯅꯤꯡꯉꯤꯍꯦ ꯑꯣꯏ ꯂꯣꯏꯅ ꯑꯦꯟꯕꯤ ꯃꯄꯨꯁꯦ ꯂꯦꯛꯊꯔꯦ ꯋꯥ ꯑꯣꯖꯥ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯦ ꯑꯩ ꯇꯅꯨ ꯃꯃꯥꯡꯗ ꯇꯧꯒꯦꯅ ꯇꯧꯔꯤꯃꯤ ꯇꯅꯨ ꯃꯃꯥꯡꯗ ꯇꯅꯨꯅ ꯑꯩꯕꯨ ꯍꯅꯨ ꯃꯥꯜꯂꯦ ꯍꯥꯏ ꯇꯅꯨꯅ ꯇꯅꯨꯅ ꯍꯅꯨ ꯃꯥꯜꯂꯦꯌꯦ ꯑꯗꯨꯒꯤ ꯃꯥꯜꯂꯕ ꯇꯅꯨ ꯑꯩꯗꯤ ꯇꯅꯨ ꯍꯣꯁꯀꯤ ꯑꯍꯥꯟꯕ ꯑꯦꯜꯕꯤ ꯆꯪꯂꯛꯄꯗ ꯄꯨꯄꯨ ꯀꯧꯔꯨꯔꯦ ꯇꯅꯨ ꯍꯥꯏ ꯊꯣꯏꯕ ꯉꯣꯝꯆꯥꯅ ꯋꯥꯎ 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 ꯍꯥꯏ ꯆꯁꯃꯥ ꯎꯞꯂꯗꯤ ꯑꯩꯅ ꯍꯦꯟꯅ ꯌꯨ ꯇꯥꯕꯅꯤꯗ ꯀꯥꯟꯅꯗꯦ ꯍꯅꯨꯗ ꯍꯥꯏꯕ ꯂꯩꯅꯥ ꯑꯣꯖꯥ ꯏꯁꯩ ꯁꯛꯁꯦ ꯍꯣꯏ ꯍꯣꯏ ꯑꯁ ꯇꯅꯨ ꯑꯩ ꯇꯜꯂꯦꯕꯣ ꯇꯅꯨ ꯏꯁꯩꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕꯣ ꯕꯦꯟꯊꯣ ꯂꯩꯅꯥ ꯇꯅꯨ ꯑꯩꯉꯣꯟ ꯄꯨꯔꯥ ꯊꯥꯅꯗ꯭ꯔꯦꯕꯣ ꯂꯩꯅꯥ ꯃꯤꯡ ꯀꯧꯐꯝꯒ ꯈꯪꯗꯦꯕꯣ ꯇꯅꯨꯅ ꯅꯣꯛꯄꯗ ꯅꯪ ꯃꯦꯘꯤ ꯂꯣꯏ ꯇꯨꯝꯈ꯭ꯔꯅꯤ ꯎꯃ ꯐꯦꯁꯕꯨꯛꯇꯗꯤ ꯇꯅꯨꯅ ꯁꯨꯄꯔ ꯇꯥꯔꯝꯃꯤ ꯁꯨꯄꯔꯁꯦ ꯎꯄꯔ ꯍꯥꯏꯗꯣ ꯇꯅꯨꯅ ꯀꯥꯟꯅꯔꯣꯏ ꯆꯁꯃꯥ ꯃꯌꯣꯡ ꯃꯌꯣꯡ ꯎꯞꯄ ꯑꯩꯅ ꯍꯦꯜꯂꯤꯗ ꯍꯦꯜꯂꯤ ꯍꯦꯜꯂꯤꯗꯨꯕꯨꯗꯤ ꯇꯅꯨꯅ ꯍꯦꯜꯂꯤ ꯇꯅꯨꯅ ꯍꯦꯜꯂꯤ ꯇꯅꯨꯅ ꯍꯦꯜꯂꯤ ꯅꯣꯛꯄꯗ ꯄꯨꯂꯤ ꯅꯥꯏ ꯈꯗꯥꯡ ꯅꯥꯏ ꯕꯦꯟꯊꯣꯏ ꯂꯩꯅꯥ ꯀꯥꯏ ꯆꯦꯟꯈ꯭ꯔꯦ ꯂꯩꯅꯥ ꯍꯣꯁꯁꯦ ꯆꯍꯤ ꯀꯌꯥ ꯐꯥꯔꯦ ꯍꯥ
ꯍꯪꯉꯨ ꯍꯪꯉꯨ ꯂꯥꯏꯅꯥꯗ ꯍꯪꯉꯨ ꯂꯥꯏꯅꯥꯗ ꯍꯪꯉꯨ ꯂꯥꯏꯅꯥꯗ ꯍꯪꯉꯨꯇꯅꯣ ꯑꯣꯖꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯗꯤ ꯑꯩꯅ ꯍꯥꯟꯅ ꯐꯪꯒꯅꯤꯗ ꯃꯃꯣ ꯃꯪꯒꯣꯜ ꯇꯅꯨ ꯍꯣꯁ ꯆꯍꯤ 35 ꯐꯥꯕꯅꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯗꯤ ꯑꯩꯅ ꯍꯥꯟꯅ ꯐꯪꯒꯅꯤꯗ ꯃꯃꯣ ꯃꯪꯒꯣꯜ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯒꯦ ꯇꯧꯔꯤ ꯊꯤꯌꯨ ꯊꯤꯌꯨ ꯑꯦ ꯊꯤꯕꯤꯔꯒꯦ ꯊꯤꯕꯤꯔꯛꯀꯦ ꯍꯥꯏꯔꯣ ꯑꯩ ꯊꯤꯕꯤꯔꯛꯀꯦ ꯑꯩ ꯊꯤꯕꯤꯔꯛꯀꯦ ꯇꯅꯨ ꯅꯪ ꯂꯧꯒꯗ꯭ꯔꯥ ꯍꯦꯠ ꯀꯥꯟꯅꯗꯦ ꯆꯍꯤ ꯍꯥꯏꯔꯛꯂꯣ ꯑꯩ ꯄꯤꯔꯛꯀꯦ ꯅꯪ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯕ ꯇꯅꯨ 35 ꯐꯥꯕꯁꯤꯒ ꯃꯃꯣ ꯀꯧꯔꯤꯔꯣ ꯑꯩ ꯄꯤꯔꯛꯀꯦ ꯇꯅꯨ ꯅꯪ ꯂꯧꯒꯗ꯭ꯔꯣ ꯊꯤꯗ꯭ꯔꯁꯨ ꯌꯥꯏ ꯐꯦꯁꯕꯨꯛꯇ ꯑꯩꯉꯣꯟꯗ ꯅꯨꯄꯥꯅ ꯄꯔꯦꯡ ꯐꯦꯁꯕꯨꯛꯇ ꯄꯔꯦꯡ ꯌꯥꯜꯂꯤꯗꯣ ꯍꯟꯗꯛ ꯇꯥꯡ 5 ꯗꯦꯠ ꯇꯥꯡ 5ꯗ ꯂꯩ ꯄꯔꯦꯡ ꯑꯣꯏꯅ ꯍꯨꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯖꯒꯅꯥꯊꯗ ꯐꯦꯁꯕꯨꯛꯇ ꯄꯔꯦꯡ ꯂꯥꯛꯏꯗꯣ ꯄꯔꯦꯡꯗꯣ ꯂꯣꯏ ꯂꯦꯡꯉꯒ ꯖꯒꯅꯥꯊꯗ ꯍꯨꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯨꯄꯤꯅ ꯄꯔꯦꯡ ꯄꯔꯦꯡ ꯇꯥꯟꯅꯔꯦ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯁꯝ ꯁꯦꯝꯕꯗ ꯍꯣꯁꯇꯣ ꯂꯣꯏꯔꯕꯅꯤ ꯎꯝ ꯃꯥꯜꯂꯤꯌꯦ ꯅꯪꯗꯤ ꯑꯁꯦꯡꯕ ꯄꯨꯔꯥ ꯅꯤꯄꯥ ꯑꯗꯨꯃꯥꯏ ꯃꯥꯜꯂꯤ ꯌꯥꯝ ꯍꯩꯅ ꯇꯧꯔꯦꯕ ꯅꯪ ꯍꯥꯏꯕ ꯅꯔꯃꯗꯥ ꯍꯥꯏꯕ ꯏꯁ ꯌꯥꯝ ꯍꯩꯅ ꯇꯧꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯍꯩꯇꯕ ꯏꯁꯩ ꯆꯠꯄ ꯂꯥꯛꯅꯕꯗ ꯁꯦꯝꯕꯒ ꯉꯝꯄꯣꯟꯇꯦ ꯑꯗꯨꯅ ꯍꯟꯗꯛ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯊꯥꯡꯒꯠꯇ꯭ꯔꯦ ꯐꯦꯁꯕꯨꯛꯇ ꯄꯩꯁꯥꯒ ꯆꯪꯉꯕꯣ ꯇꯥꯅꯣ ꯑꯗꯨꯅꯤ ꯂꯩꯅꯥ ꯑꯩꯅ ꯌꯨ ꯇꯥꯗ꯭ꯔꯣ ꯁꯝꯒꯗꯣ ꯃꯃꯣ ꯃꯪꯒꯣꯜꯅ ꯀꯔꯤ ꯍꯦꯟꯗꯣꯏꯅꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯍꯦꯜꯂꯤꯅꯦ ꯅꯪꯅ ꯍꯦꯜꯂꯤꯅꯦ ꯅꯪꯅ ꯁꯨꯄꯔ ꯇꯥꯔꯣꯅꯦ ꯈꯤꯇ ꯁꯨꯄꯔ ꯇꯥꯔꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯁꯟꯗꯅ ꯄꯔꯦꯡ ꯄꯔꯦꯡꯗ ꯄꯔꯦꯡ 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 ꯃꯌꯥꯝ ꯊꯣꯛꯑꯁꯅꯨꯅꯦ ꯄꯔꯦꯡ ꯄꯔꯦꯡ ꯃꯌꯥꯝ ꯊꯣꯛꯑꯁꯅꯨꯅꯦ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯊꯥꯗꯣꯔꯛꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯌꯣꯒ ꯇꯧꯗꯅ ꯇꯅꯨ ꯅꯪꯅ ꯍꯦꯟꯗꯧꯅꯤ ꯍꯥꯏ ꯇꯅꯨꯖꯦ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯌꯥꯝ ꯍꯩꯖꯥꯠꯅꯤ ꯐꯦꯁꯕꯨꯛꯇ ꯍꯦꯛꯇꯝ ꯅꯤꯄꯥꯗ ꯅꯤꯄꯥ ꯑꯗꯨꯃꯥꯏꯅꯒ ꯑꯗꯨꯝ ꯇꯧꯈꯠꯂꯗꯅ ꯃꯦꯟ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯐꯦꯁꯕꯨꯛ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯛ ꯇꯧꯕꯤꯗꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯦ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯥꯅ ꯀꯣꯜ ꯇꯧꯔꯛꯄꯗꯤ ꯂꯣꯏꯅ
ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯚꯣꯏꯁ ꯀꯣꯜ ꯂꯥꯛꯂꯤ ꯑꯆꯨꯝꯕꯔ ꯍꯥꯏꯁꯤꯕꯣ ꯑꯆꯨꯝꯕꯔꯣ ꯅꯨꯄꯤꯅ ꯚꯤꯗꯤꯑꯣ ꯚꯣꯏꯁ ꯀꯣꯜ ꯂꯥꯛꯂꯤꯅꯦ ꯑꯩꯃ ꯅꯪꯒꯤ ꯍꯁꯕꯦꯟꯅꯒ ꯉꯥꯡꯗ꯭ꯔꯕ ꯑꯗꯨꯗꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯅꯪ ꯃꯣꯏ ꯅꯨꯄꯥꯅꯒ ꯉꯥꯡꯗ꯭ꯔꯥ ꯍꯥꯏꯕ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯦ ꯃꯃꯒꯗꯤ ꯆꯤꯡꯕ ꯂꯥꯏꯛ ꯀꯣꯃꯦꯟꯒ ꯄꯤꯔꯛꯇꯦ ꯑꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯧꯗꯦ ꯀꯥꯏꯅ ꯍꯣꯏ ꯀꯃꯦꯟꯕꯨꯗꯤ ꯇꯧꯕ ꯁꯪꯗꯦ ꯀꯣꯃꯦꯟꯕꯨꯗꯤ ꯑꯩ ꯇꯧꯗꯦ ꯂꯥꯏꯔꯤꯛꯇꯤ ꯇꯧꯅꯤꯀꯣ ꯇꯧꯗꯦꯒ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯗꯤ ꯎꯝ ꯅꯃꯗꯥꯗꯤ ꯐꯦꯁꯕꯨꯛꯇ ꯑꯦꯜ ꯕꯤ ꯊꯥꯕꯅꯦ ꯑꯣ ꯊꯥꯔꯝꯒꯅꯤ ꯊꯥꯔꯝꯒꯅꯤ ꯇꯅꯨ ꯑꯩ ꯂꯥꯏꯔꯤꯛ ꯇꯧꯕꯅꯦ ꯅꯪ ꯂꯥꯏꯔꯤꯛ ꯇꯧꯗꯦꯗꯤ ꯍꯥꯏꯔꯛꯀꯅꯨ ꯀꯅꯣ ꯂꯥꯏꯛ ꯇꯨ ꯊꯥ ꯑꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛꯅꯤꯀꯣ ꯑꯦ ꯊꯥ ꯑꯅꯤ ꯃꯇꯨꯡ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯁ ꯅꯪ ꯃꯁꯤꯡ ꯊꯤ ꯂꯩꯖꯥꯠꯅꯤꯅ ꯁꯤꯗꯤ ꯔꯥꯙꯦ ꯔꯥꯙꯦ ꯉꯔꯥꯡꯗꯁꯨ ꯂꯥꯛꯔꯝꯃꯤꯕ ꯉꯁꯤꯗꯁꯨ ꯎꯔꯤꯕ ꯇꯅꯨꯒꯤ ꯐꯦꯁꯕꯨꯛꯇꯤ ꯑꯩ ꯈꯪꯗꯦꯍꯦ ꯊꯥ ꯑꯃꯅꯤꯗꯒ ꯍꯥꯏꯌꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯗꯨꯃꯨꯛꯇꯤ ꯍꯩꯃꯜꯂꯦ ꯍꯦꯛꯇꯅꯨ ꯅꯪꯁꯨ ꯊꯥ ꯑꯃꯅꯤ ꯒꯥꯏꯗꯣ ꯇꯅꯨ ꯁꯤꯡꯍ ꯅꯨꯡꯁꯤ ꯁꯤꯡꯍ ꯂꯩꯕꯅꯤꯁꯦ ꯗꯞꯁꯦ ꯂꯩꯅꯥ ꯑꯩꯅ ꯀꯣꯃꯦꯟ ꯇꯧꯋꯤ ꯅꯪ ꯅꯇꯩ ꯅꯅꯥꯎ ꯐꯨꯅꯔ ꯁꯤꯅꯤ ꯇꯅꯨꯅ ꯑꯗꯨꯅ ꯀꯣꯃꯦꯟ ꯇꯧꯕꯤꯗ꯭ꯔꯤꯕꯅꯤ ꯃꯃꯣꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅꯦ ꯂꯥꯏꯛꯀ ꯄꯤꯕꯤꯔꯛꯇꯦ ꯇꯅꯨ ꯅꯪ ꯍꯦꯟꯖꯟꯃꯜꯂꯦꯀꯣ ꯑꯩꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯔꯗꯤ ꯅꯪ ꯅꯇꯩ ꯅꯥꯎ ꯐꯨꯅꯔ ꯁꯤꯅꯤ ꯃꯥꯅ ꯀꯌꯥ ꯇꯛꯏꯁꯦ ꯑꯍꯜꯒ ꯑꯣꯏꯍꯟꯕꯤꯔꯤꯅꯤ ꯌꯦꯡꯉꯣ ꯂꯥꯏꯔꯤꯛꯀ ꯄꯤꯕꯤꯔꯛꯇꯦ ꯀꯥꯏꯅ ꯂꯥꯏꯔꯤꯛ ꯇꯧꯕꯁꯤꯕꯨ ꯄꯤꯔꯛꯇꯦ ꯀꯥꯏꯅ ꯍꯥꯏ ꯑꯉꯛꯄꯅꯤꯕꯣ ꯅꯨꯡꯗꯥꯡꯁꯤꯒ ꯅꯪꯗꯣꯃꯨꯛꯇꯤ ꯍꯥꯏꯃꯜꯂꯦꯕꯣ ꯂꯥꯏꯛ ꯇꯧꯔꯃꯤꯅꯦ ꯏꯕꯦꯝꯃ ꯁꯅꯥ ꯁꯦ ꯏꯇꯦ ꯏꯅꯥꯎ ꯐꯨꯅꯅꯤꯒ ꯍꯥꯏꯔꯦꯅ ꯏꯋꯥꯒ ꯂꯩꯇꯦ ꯑꯩꯒꯤ ꯕꯥꯔꯗꯔꯅꯤ ꯂꯩꯔꯤꯗꯣ ꯑꯣꯏꯃꯥ ꯁꯤꯔꯦ ꯑꯣꯖꯥ ꯏꯁꯩ ꯑꯃꯇꯪ ꯍꯥꯏꯗꯤ ꯊꯦꯡꯉꯦꯗ ꯏꯁꯩꯒ ꯁꯛ ꯌꯥꯔꯔꯣꯏ ꯏꯇꯩꯃ ꯇꯣꯝꯕꯤ ꯍꯣꯁꯁꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯌꯦꯡꯂꯤꯅꯤ ꯑꯩꯒꯤꯗꯤ ꯌꯦꯡꯗꯦ ꯇꯅꯨ ꯎꯔꯕ ꯑꯁꯤꯃꯁꯨ ꯍꯥꯏꯔꯛꯑꯦꯁꯦ ꯑꯣꯏꯃꯥ ꯁꯅꯥꯀ ꯀꯧꯕꯤꯔꯛꯀꯅꯨ ꯏꯕꯨꯡꯉꯣ ꯍꯥꯏꯔꯣ ꯏꯋꯥꯒ ꯂꯩꯇꯦ ꯕꯥꯔꯗꯔꯅꯦ ꯌꯦꯡꯒꯅꯨ ꯂꯩꯅꯥ ꯍꯌꯦꯡꯗꯒꯤ ꯇꯧꯔꯒꯦ ꯇꯅꯨꯅ ꯁꯨꯛ ꯌꯥꯝ ꯄꯦꯟꯗ꯭ꯔꯗꯤ ꯀꯣꯃꯦꯟ ꯇꯧꯁꯜꯂ ꯅꯇꯩꯅꯥꯎ ꯐꯨꯅꯍꯜꯂꯒꯦ ꯉꯥꯏꯈꯣ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯍꯌꯦꯡꯗꯒꯤꯅꯦ ꯅꯪꯒꯤ ꯐꯦꯁꯕꯨꯛꯇꯅꯦ ꯌꯦꯡꯉꯨ ꯑꯩ ꯀꯣꯃꯦꯟ ꯇꯧꯕ ꯌꯦꯡꯉꯨ ꯅꯇꯩ ꯅꯥꯎ ꯐꯨꯅꯍꯟꯒꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯌꯦꯡꯗ꯭ꯔꯁꯨ ꯍꯣꯁꯁꯦ ꯇꯅꯨ
ꯂꯩꯅꯥꯒꯤꯗꯤ ꯌꯦꯡꯉꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯄꯨꯟꯁꯤꯗ ꯅꯣꯡꯃꯗ ꯃꯥ ꯎꯠꯇ꯭ꯔꯕꯅꯤ ꯃꯤꯒꯤ ꯃꯈꯣꯡ ꯈꯔ ꯃꯤꯒꯤ ꯃꯈꯨꯠ ꯈꯔ ꯃꯤꯒꯤ ꯚꯣꯠ ꯈꯣꯝꯕ ꯈꯔ ꯑꯗꯨ ꯊꯥꯡꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯐꯦꯁꯕꯨꯛꯇ ꯃꯤ ꯃꯌꯥꯝꯅ ꯏꯁꯇꯥꯔ ꯊꯥꯕꯤꯔꯛꯄ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯣ ꯃꯪꯒꯣꯜꯗꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯊꯥꯔꯛꯇꯦ ꯀꯃꯥꯏꯅ ꯊꯥꯈꯤꯗꯣꯏꯗꯤ ꯑꯩ ꯈꯪꯗꯦꯕꯣ ꯂꯩꯅꯥ ꯍꯥꯏ ꯏꯁꯇꯥꯔ ꯊꯥꯔꯛꯀꯦꯔꯥ ꯂꯨꯄꯥ ꯑꯃ ꯊꯥꯔꯛꯀꯦꯔꯥ ꯍꯌꯦꯡꯗꯒꯤ ꯐꯨꯅꯍꯜꯂꯒꯦ ꯅꯠꯇꯦ ꯏꯅꯥꯎ ꯐꯦꯁꯕꯨꯛꯇ ꯑꯦꯜꯕꯤ ꯃꯤꯒꯤꯗ ꯂꯩꯔꯤꯅꯤ ꯅꯨꯡꯉꯥꯏꯇꯅ ꯍꯣꯁꯇ ꯂꯥꯛꯅꯤꯡꯉꯦ ꯑꯣ ꯏꯃ ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯪ ꯏꯁꯇꯥꯔ ꯊꯥꯕ ꯈꯣꯠꯄ ꯀꯥꯏꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯇꯨ ꯌꯥꯝ ꯌꯨꯁ ꯇꯧꯗꯕꯅꯤꯅ ꯈꯪꯗꯦꯕꯀꯣ ꯀꯩꯅꯣ ꯉꯥꯏꯈꯣ ꯕꯦꯟꯊꯧ ꯂꯩꯅꯥ ꯍꯌꯦꯡꯗꯒꯤ ꯇꯅꯨꯁꯦ ꯐꯦꯁꯕꯨꯛꯇ ꯈꯟꯅꯍꯜꯂꯒꯦ ꯃꯇꯩ ꯃꯅꯥꯎ ꯐꯨꯅꯍꯜꯂꯒꯦ ꯐꯨꯅꯍꯜꯂꯨꯔꯥ ꯐꯨꯅꯍꯟꯒꯅꯨꯔꯥ ꯍꯥꯏꯔꯣ ꯕꯦꯟꯊꯧ ꯕꯦꯟꯊꯧꯅ ꯑꯗꯨꯇꯪ ꯍꯥꯏꯔꯝꯃꯣ ꯍꯌꯦꯡꯗꯒꯤ ꯇꯅꯨꯒꯤ ꯐꯦꯁꯕꯨꯛꯇ ꯃꯇꯩ ꯃꯅꯥꯎ ꯐꯨꯅꯍꯜꯂꯨꯔꯥ ꯐꯨꯅꯍꯟꯒꯅꯨ ꯍꯥꯏꯔꯣ ꯐꯨꯅꯍꯟꯒꯦꯀ ꯍꯥꯏꯔꯅ ꯍꯨꯃꯥ ꯑꯩ ꯖꯤꯝ ꯁꯥꯟꯅꯔꯤꯀꯣ ꯍꯥꯏꯔꯛꯀꯅꯨ ꯃꯃꯣ ꯑꯩ ꯖꯤꯝ ꯁꯥꯟꯅꯔꯤ ꯍꯥꯏ ꯀꯅꯥꯅꯣ ꯁꯤꯅ ꯄꯨꯡ ꯇꯝꯕ ꯐꯤꯁ ꯀꯌꯥꯅꯣ ꯑꯣꯖꯥ ꯑꯦꯠꯃꯤꯁꯟ ꯐꯤꯁ 100 ꯃꯟꯠꯂꯤ ꯐꯤꯁ 200 ꯀꯗꯥꯏꯒꯤꯅꯣ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯕꯤꯔꯛꯎ ꯍꯣꯁꯀꯤ ꯑꯦꯜꯕꯤꯁꯦ ꯎꯕꯗ ꯃꯤ ꯂꯥꯛꯅꯤꯡꯗꯕꯅꯦ ꯈꯔ ꯊꯤꯕ ꯍꯥꯏꯔꯛꯀꯅꯨꯀꯣ ꯃꯃꯣ ꯍꯌꯦꯡꯗꯒꯤ ꯈꯟꯅꯍꯜꯂꯒꯦ ꯅꯪ ꯉꯥꯏꯈꯣ ꯅꯪ ꯑꯩꯕꯨ ꯀꯣꯃꯦꯟ ꯇꯧꯔꯛꯇꯦ ꯂꯥꯏꯛ ꯇꯧꯔꯛꯇꯦ ꯊꯥ ꯑꯃꯅꯤ ꯃꯅꯨꯡꯗ ꯇꯧꯔꯛꯏ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯈꯟꯅꯍꯜꯂꯒꯦ ꯅꯪ ꯐꯦꯁꯕꯨꯛꯇ ꯑꯗꯣ ꯈꯪꯗꯅꯕ ꯍꯥꯏꯅ ꯅꯆꯤꯟꯗ ꯃꯥꯛꯁ ꯎꯞꯁꯜꯂꯤꯃꯤ ꯅꯠꯇ꯭ꯔꯥ ꯕꯁꯀꯥꯟꯗꯤ ꯂꯩꯅꯥ ꯑꯩꯈꯣꯏ ꯑꯅꯤꯇ ꯉꯥꯏꯔꯦ ꯆꯠꯂꯁꯤꯔꯣ ꯍꯣꯏ ꯆꯠꯂꯁꯤ ꯕꯁꯀꯥꯟꯗꯤ ꯑꯣ ꯂꯥꯛꯎ ꯀꯥꯏꯗꯦ ꯍꯌꯦꯡ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯎ ꯑꯦꯠꯃꯤꯁꯟꯒꯤ ꯂꯨꯄꯥ 100 ꯐꯣꯇꯣ ꯀꯣꯄꯤ 3 ꯑꯉꯥꯡ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯖꯦꯔꯣꯛꯁ ꯀꯣꯄꯤ ꯑꯙꯥꯔ ꯀꯥꯔꯗ ꯂꯩ ꯑꯙꯥꯔ ꯀꯥꯔꯗ ꯖꯦꯔꯣꯛꯁ ꯀꯣꯄꯤ ꯄꯨꯅ ꯂꯥꯛꯄꯤꯔꯣ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯄꯤꯔꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯣ ꯊꯃꯣꯏ ꯁꯦꯡꯅ ꯀꯣꯃꯦꯟ ꯄꯤꯅꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯊꯃꯣꯏꯗꯤ ꯄꯨꯔꯥ ꯁꯦꯡꯅ ꯀꯠꯊꯣꯛꯑꯝꯃꯤ ꯇꯅꯨꯗ ꯍꯌꯦꯡꯗꯒꯤ ꯐꯨꯅꯍꯜꯂꯒꯦ ꯀꯣꯃꯦꯟꯗ ꯊꯃꯣꯏ ꯁꯦꯡꯕ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯣ ꯇꯅꯨꯅ ꯍꯟꯅꯨꯕ ꯃꯥꯜꯂꯦ ꯍꯟꯅꯨ ꯃꯥꯜꯂꯦꯅ ꯑꯩꯉꯣꯟꯗ ꯕꯦꯟꯊꯧ ꯊꯃꯣꯏ ꯃꯛꯄꯅꯤꯅ ꯍꯣꯁꯀꯤ ꯃꯦꯗꯥꯝꯒꯤ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯇꯅꯨ ꯀꯣꯆꯤ ꯑꯃ ꯌꯥꯎꯕꯅꯤ ꯂꯩꯅꯥ ꯃꯃꯣꯁꯦ ꯇꯅꯨ ꯅꯪ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯅꯪꯅ ꯑꯃꯨꯛ ꯆꯛ ꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯅꯪ ꯍꯌꯦꯡꯗꯒꯤ ꯈꯟꯅꯍꯜꯂꯨꯔꯥ ꯈꯟꯅꯍꯟꯒꯅꯨꯔꯥ ꯍꯥꯏꯔꯣ
ꯑꯗꯨꯒ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯁꯟꯗ꯭ꯔꯣꯃꯤ ꯃꯇꯝ ꯌꯥꯝꯃꯛꯇ꯭ꯔꯦ ꯂꯥꯏꯅꯥ ꯌꯥꯔꯣꯏꯅꯦ ꯃꯃꯣꯁꯦ ꯑꯩꯕꯨ ꯍꯅꯨ ꯃꯥꯜꯂꯦ ꯍꯅꯨ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯃꯥꯅ ꯑꯦꯜꯕꯤꯁꯤꯗ ꯑꯩꯁꯨ ꯂꯣꯏꯁꯟꯅ ꯇꯜꯂꯒꯦ ꯇꯅꯨ ꯌꯥꯝ ꯅꯨꯡꯁꯤ ꯀꯣ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯆꯦꯟꯅꯦꯜ ꯂꯥꯛꯑꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯤꯗꯃꯛꯇ ꯇꯅꯨ ꯑꯣꯏꯅꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯁꯥ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯉꯥꯡꯅ ꯈꯣꯠꯅꯕ ꯑꯗꯨꯝ ꯁꯥꯎꯅꯔꯣꯏꯁꯤ ꯀꯣ ꯑꯦꯜꯄꯤꯅꯤꯅ ꯃꯦꯗꯤꯌꯥꯅꯤꯅ ꯆꯨꯝꯅ ꯆꯨꯝꯅ ꯁꯨꯝ ꯉꯥꯡꯅꯕ ꯆꯨꯝꯅ ꯁꯨꯝ ꯅꯣꯛꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯀꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯍꯥ ꯂꯩꯅꯥ ꯍꯥ ꯂꯩꯅꯥ ꯑꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯀꯣ ꯑꯃꯅ ꯉꯥꯡꯉꯁꯨ ꯑꯃꯅ ꯁꯥꯎꯗꯕ ꯃꯤ ꯍꯥꯏꯁꯤ ꯂꯣꯏ ꯃꯥꯟꯅꯗꯦ ꯇꯅꯨꯀꯣ ꯃꯤ ꯍꯥꯏꯁꯦ ꯈꯨꯠ ꯃꯁꯥ ꯃꯉꯥ ꯃꯥꯟꯅꯗꯦꯀꯣ ꯅꯨꯡꯁꯤꯅꯕ ꯆꯥꯟꯅꯕ ꯀꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯏꯁꯩ ꯅꯨꯃꯤꯠꯀꯤ ꯆꯠꯄꯅꯤꯅꯅꯦ ꯇꯅꯨ ꯃꯤꯌꯥꯝꯒꯤ ꯆꯦꯅꯦꯜ ꯐꯖꯅ ꯌꯦꯡꯕ ꯉꯝꯗꯦ ꯃꯤꯌꯥꯝꯒꯤ ꯑꯦꯜꯕꯤ ꯐꯖꯅ ꯌꯥꯎꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯒꯤꯗ ꯃꯤ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯔꯛꯇ꯭ꯔꯒꯁꯨ ꯑꯩ ꯋꯥꯔꯧ ꯄꯨꯔꯧꯕ ꯀꯔꯤꯝ ꯂꯩꯖꯗꯦ ꯑꯩꯒꯤꯗꯤ ꯄꯩꯁꯥ ꯇꯥꯟꯕꯩ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯁꯦ ꯃꯅꯤꯄꯨꯔꯤ ꯅꯠ ꯁꯪꯒꯤꯇꯟ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯅ ꯃꯁꯛ ꯈꯪꯉꯤꯕ ꯃꯩꯇꯩ ꯁꯛ ꯈꯪꯉꯤꯕ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯦ ꯑꯁꯤꯒꯤ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯄꯩꯁꯥꯒꯤꯁꯨ ꯅꯠꯇꯦ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯁꯨ ꯈꯟꯗꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯁꯨ ꯚ꯭ꯌꯨꯁ ꯌꯥꯎꯗꯕꯅꯤꯅ ꯅꯣꯡꯐꯥꯗꯣꯛꯇ ꯈꯔ ꯈꯔ ꯂꯥꯛꯏꯗꯨꯅꯤ ꯂꯥꯏꯕꯛꯇ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯇꯅꯨ ꯀꯣ ꯃꯌꯥꯝꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯅꯤ ꯑꯌꯥ ꯂꯩꯅꯥ ꯑꯁꯦꯡꯕꯔꯣ ꯑꯆꯨꯝꯕꯅꯤ ꯇꯅꯨ ꯑꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅ ꯅꯥ ꯌꯦꯛꯇꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯀꯣ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯇꯥꯏꯕꯪ ꯍꯥꯏꯕꯁꯤꯗꯤ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯂꯣꯏꯅ ꯇꯧꯅꯕ ꯑꯃꯇꯅꯤ ꯑꯩꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯇꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯅ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯍꯥꯏꯅꯁꯨ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯆꯦꯟꯅꯦꯜꯁꯦ ꯑꯗꯨꯝ ꯄꯥꯏꯖꯕꯅꯤ ꯍꯩꯕ ꯍꯩꯇꯕ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥꯔꯧ ꯄꯨꯔꯧ ꯀꯔꯤꯝ ꯂꯩꯖꯗꯦ ꯇꯅꯨ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯁꯤꯗꯤ ꯑꯩꯈꯣꯏ ꯀꯜꯆꯔꯅ ꯊꯛ ꯇꯥꯛꯄꯅꯤꯀꯣ ꯑꯩꯒꯤ ꯂꯣꯡ ꯀꯣꯃꯦꯟ ꯄꯥꯎ ꯃꯥꯃꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯌꯥ ꯂꯩꯅꯥ ꯑꯁꯦꯡꯕꯔꯣ ꯍꯥꯏ ꯑꯇꯩꯗ ꯀꯔꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯂꯩꯅꯥ ꯁꯤꯅꯤꯗꯅ ꯂꯩꯅꯥ ꯌꯥꯔꯣꯏꯅꯦ ꯃꯥꯃꯣꯁꯦ ꯁꯤꯇꯅꯤꯗꯅ ꯑꯩꯒꯤ ꯂꯣꯡ ꯀꯣꯃꯦꯟ ꯄꯥꯎ ꯃꯥꯃꯣ ꯒꯤꯅꯤ ꯂꯥꯏꯕꯛꯀꯤꯁꯦ ꯀꯔꯤ ꯘꯤꯅꯣ ꯍꯥꯏꯁꯤꯕꯣ ꯘꯤꯅꯤ ꯂꯥꯏꯕꯛꯀꯤꯁꯦ ꯑꯞꯅꯥ ꯑꯣ ꯑꯣ ꯂꯥꯏꯕꯛꯇ ꯑꯃꯗꯤ ꯂꯩꯒꯨꯝ ꯇꯧ ꯃꯥꯜꯂꯦ ꯐꯔꯤꯅꯤ ꯘꯤ ꯊꯣꯡꯉꯤꯗꯣ ꯑꯣ ꯑꯩꯗꯤ ꯐꯖꯅꯕꯨ ꯌꯦꯡꯁꯜꯂꯨꯗꯦꯅꯦ ꯇꯅꯨꯒꯤ ꯂꯥꯏꯕꯛꯇꯣ ꯀꯤꯗꯅ ꯖꯤꯝ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤꯅ ꯋꯥꯏꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯔꯦ ꯅꯣꯛꯄꯗ ꯆꯨꯝꯃꯤ ꯍꯣꯁ ꯀꯣꯃꯦꯟ ꯁꯤꯞ ꯇꯧꯕꯅꯤ ꯑꯣꯏꯃꯥ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯣꯀꯦ ꯇꯅꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ ꯀꯣ ꯉꯁꯤꯒꯤ ꯌꯨꯝꯖꯀꯩꯁꯦꯟ ꯉꯁꯤ ꯂꯣꯏꯔꯅꯤ ꯕꯥꯔꯣ ꯃꯇꯨꯡꯗ ꯍꯌꯦꯡ ꯁꯒꯣꯜꯁꯦꯟ ꯂꯥꯛꯑꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯅꯠꯇꯦ ꯃꯃꯣꯒꯤ ꯂꯥꯏꯕꯛꯇꯨꯅꯦ ꯑꯩ ꯂꯥꯏꯕꯛꯇ ꯀꯩ ꯂꯩꯒꯦꯅꯦ ꯑꯩ ꯂꯥꯏꯕꯛꯇ ꯀꯩ ꯂꯩꯒꯦ ꯍꯣꯁ ꯎꯏꯕ ꯐꯪꯗ꯭ꯔꯦ ꯑꯩ ꯂꯥꯏꯕꯛꯇ ꯀꯩ ꯂꯩꯒꯦꯅ ꯀꯩꯝ ꯂꯩꯇꯦꯗ ꯇꯅꯨꯅ ꯅꯣꯛꯄꯗ ꯁꯤꯔꯦ ꯅꯪ ꯋꯥꯔꯤꯗꯣ ꯁꯥꯟꯅꯍꯧꯔꯣꯀꯣ ꯊꯝꯂꯒꯦ ꯍꯌꯦꯡ ꯄꯨꯡ 12ꯗ ꯃꯤꯇꯤꯡ ꯆꯠꯀꯅꯤ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯏꯇꯩꯃ ꯊꯦꯡꯀ꯭ꯌꯨ ꯃꯤꯅ ꯍꯪꯉꯤꯁꯤꯗꯤ ꯀꯗꯥꯏꯗ ꯘꯤ ꯂꯩꯒꯦꯗꯨꯅꯤ ꯍꯪꯉꯤꯁꯦ ꯇꯅꯣ
ꯂꯥꯏꯕꯛꯁꯤꯗꯤ ꯂꯪꯕꯩ ꯇꯧꯕꯤ ꯋꯥꯔꯤꯅꯤ ꯀꯩꯅꯣ ꯆꯤꯔꯥꯏ ꯀꯥꯕꯒꯤ ꯂꯪꯕꯅꯤ ꯀꯩꯅꯣ ꯁꯤ ꯘꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯌꯨꯗꯣ ꯇꯅꯨꯁꯦ ꯅꯣꯛꯄꯅ ꯁꯤꯔꯦ ꯅꯈꯣꯏꯅ ꯀꯗꯥꯏꯗꯕꯨ ꯘꯤ ꯂꯩꯔꯒꯦ ꯅꯣꯏ ꯉꯥꯡꯉꯤꯁꯤꯕꯣ ꯍꯣꯁꯀꯤ ꯂꯥꯏꯕꯛ ꯌꯦꯡꯅꯤꯡꯗꯦꯍꯦ ꯘꯤ ꯂꯩꯇꯦꯍꯦ ꯃꯥꯅꯤꯅꯦ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯇꯨꯄꯤ ꯎꯞꯁꯜꯂꯨ ꯀꯩꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯨꯄꯤ ꯎꯞꯄꯗꯤ ꯑꯩꯗꯤ ꯃꯁꯛ ꯎꯔꯔꯣꯏ ꯇꯅꯨ ꯈꯪꯗꯦꯕ ꯇꯅꯨꯁꯦ ꯑꯁꯦꯡꯕ ꯃꯥꯅꯤ ꯃꯈꯨꯠꯇ ꯇꯅꯨ ꯌꯥꯝ ꯍꯦꯛ ꯎꯔꯝꯃꯤꯅꯦ ꯑꯁꯤꯔ ꯇꯅꯨ ꯑꯁꯤꯔꯣ ꯃꯥꯅꯤ ꯃꯈꯨꯠꯇ ꯑꯁꯤꯗꯤ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯒꯥꯔꯤ ꯏꯁꯀꯨꯇꯤ ꯊꯧꯕꯒꯤꯅꯦꯀꯣ ꯑꯗꯨꯝ ꯅꯛꯁꯟ ꯅꯛꯁꯟꯅ ꯇꯛꯄꯒꯤꯅꯦꯕ ꯁꯤꯁꯦ ꯁꯤꯁꯦ ꯒꯥꯔꯤ ꯏꯁꯀꯨꯇꯤ ꯊꯧꯕꯒ ꯏꯁꯇꯦꯔꯤꯡ ꯄꯥꯏꯕꯗꯣ ꯑꯗꯨꯒ ꯅꯛꯁꯟꯅ ꯇꯧꯕꯩꯅꯤ ꯘꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯂꯋꯥꯏ ꯇꯥꯡꯉꯤ ꯆꯤꯔꯥꯏ ꯇꯥꯡꯉꯤ ꯍꯥꯏꯗꯨꯅꯤ ꯇꯅꯨ ꯑꯁ ꯃꯥꯅꯤ ꯃꯈꯨꯠꯇ ꯍꯥꯏꯔꯅ ꯃꯈꯨꯠꯇ ꯘꯤ ꯍꯥꯏꯔꯒ ꯇꯅꯨꯁꯦ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯇꯨ ꯑꯁꯤꯅꯦꯕ ꯇꯅꯨꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦꯕ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯒꯤꯅꯦ ꯕꯦꯟꯊꯧ ꯂꯩꯅꯥꯁꯨ ꯅꯣꯛꯈꯔꯦ ꯉꯥꯏꯈꯣ ꯇꯅꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣꯅꯦ ꯁꯨꯝ ꯌꯦꯡꯕꯗꯤ ꯑꯩꯉꯣꯟꯗꯩ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯇꯅꯨꯅ ꯀꯣꯝꯁꯦꯠꯇꯣ ꯐꯖꯅ ꯄꯥꯗꯦ ꯄꯥꯔꯤꯁꯤꯗꯤꯅꯦ ꯂꯩꯅꯥ ꯍꯥꯍꯥꯏ ꯅꯣꯛꯈꯔꯦ ꯕꯦꯟꯗꯧꯁꯨ ꯅꯣꯛꯑꯦ ꯇꯧꯔꯤꯁꯦ ꯐꯥꯔꯤꯁꯤꯗꯤꯅ ꯑꯁ ꯃꯥꯅꯤ ꯃꯈꯨꯠꯇ ꯍꯥꯏꯔꯦꯅ ꯃꯈꯨꯠꯇꯒꯤ ꯃꯈꯨꯠꯇꯒ ꯍꯥꯏꯒꯦꯔꯦ ꯍꯥꯏꯔꯤꯗꯨꯗꯤ ꯍꯣꯏꯑꯕ ꯑꯩꯅ ꯍꯪꯂꯗꯤ ꯏꯆꯦ ꯇꯅꯨ ꯀꯧꯔꯛꯑꯣ ꯑꯩꯅ ꯍꯜꯂꯗꯤ ꯏꯆꯦ ꯇꯅꯨ ꯀꯧꯔꯣ ꯀꯧꯔꯒꯦꯅꯦ ꯀꯌꯥꯅꯣ ꯍꯥꯏꯔꯣꯅꯦ ꯍꯣꯁꯅ 35ꯅꯤ ꯑꯁꯦꯡꯕꯩꯅꯦ ꯑꯩꯅ ꯌꯦꯡꯕꯗꯤ ꯇꯅꯨꯅ ꯍꯟꯒꯗꯧ ꯃꯥꯟꯕ ꯑꯗꯨ ꯈꯪꯗꯦ ꯕꯦꯟꯗꯧꯅ 70ꯅꯦ ꯃꯥ ꯂꯩꯊꯠꯂꯒꯦ 35 ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯜꯂꯤ ꯀꯌꯥ ꯁꯨꯔꯦ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯧꯅꯦ ꯑꯁꯤꯗꯤ ꯕꯦꯟꯊꯧꯅ ꯑꯗꯨꯝ ꯍꯥꯏꯖꯜꯂꯤꯃꯤꯗ ꯕꯦꯟꯙꯧ ꯂꯩꯅꯥꯅ ꯑꯗꯨꯝ ꯍꯥꯏꯖꯜꯂꯤꯃꯦꯕ ꯇꯅꯨꯒꯤ ꯀꯌꯥꯅꯣ ꯑꯗꯨꯝ ꯍꯥꯏꯔꯧꯅꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯨ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯁꯦꯟꯅꯤ ꯀꯩꯅꯣ ꯕꯦꯟꯗꯧ ꯂꯩꯅꯥꯒꯤ 70 ꯍꯥꯏꯖꯜꯂꯤꯃꯤ ꯑꯁ ꯅꯣꯏ ꯕꯦꯕꯥꯔ ꯌꯥꯎꯏꯀꯣ ꯏꯆꯦ ꯀꯧ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯤ 35 ꯂꯩ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯔꯒ 38ꯅꯤ ꯍꯥꯏꯔꯣ ꯑꯩꯅ ꯍꯣꯁꯇꯒꯤꯁꯨ ꯇꯅꯨꯗꯒꯤꯁꯨ ꯍꯜꯂꯤ ꯑꯩꯅ ꯑꯁꯦꯡꯕ ꯀꯌꯥꯅꯣ ꯅꯠꯇꯦ ꯇꯅꯨꯅ ꯀꯌꯥꯅꯣꯕ ꯑꯁꯦꯡꯕ ꯑꯩꯅ ꯍꯪꯉꯦ ꯑꯁꯦꯡꯕꯅꯤ ꯀꯥꯔꯟ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯪꯉꯤꯁꯦ ꯈꯪꯗꯅ ꯍꯪꯉꯤꯅꯦ ꯁꯣ ꯑꯩꯅ ꯌꯦꯡꯕꯗꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯟꯒꯗꯧꯕꯗꯤ ꯃꯥꯜꯂꯦꯕꯀꯣ ꯑꯩꯒꯤꯗꯤ 44ꯅꯤ 45 ꯆꯪꯉꯦ ꯍꯧꯖꯤꯛ ꯑꯩꯅꯗꯒꯤ ꯍꯥꯏꯔꯒ ꯀꯔꯤ ꯇꯨꯗꯤꯃꯣ ꯑꯩꯒꯤ ꯁꯛꯇꯥꯁꯦ ꯎꯗ꯭ꯔꯣ
ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯣꯀꯦꯅꯤ 38ꯅꯤ ꯍꯥꯏꯔꯒ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯜꯂꯦ ꯇꯅꯨ ꯅꯪ 38 ꯑꯩꯅ ꯍꯜꯂꯦ 44 ꯑꯣꯏꯔꯗꯤ ꯑꯩꯅ ꯃꯥꯃꯣ ꯃꯪꯒꯣꯜ ꯀꯧꯔꯤꯁꯦ ꯌꯥꯗꯦ ꯇꯅꯨ ꯅꯪꯕꯣ ꯅꯣꯛꯄ ꯁꯤꯔꯦ ꯂꯧꯔ ꯑꯗꯨꯅꯦꯗ ꯅꯪꯅ ꯍꯅꯨ ꯃꯥꯜꯂꯦ ꯆꯞ ꯆꯥꯔꯕꯃꯤꯗꯣ ꯅꯪꯅ ꯍꯅꯨ ꯃꯥꯜꯂꯦ ꯆꯞ ꯆꯥꯔꯕꯅꯦ ꯕꯦꯟꯗꯧ ꯂꯩꯅꯥꯗꯤ ꯑꯩꯈꯣꯏ ꯑꯥ ꯃꯈꯥꯅꯤ ꯗꯗꯥ ꯀꯧ ꯇꯅꯨ ꯍꯥꯏ ꯍꯅꯨ ꯃꯥꯜꯂꯝꯅꯤꯅ ꯀꯧꯔꯅꯤ ꯃꯥꯃꯣ ꯃꯪꯒꯣꯜ ꯍꯥꯏ ꯍꯣꯏꯗ ꯈꯔ ꯅꯣꯛꯄ ꯈꯔ ꯍꯔꯥꯎꯕ ꯄꯨꯟꯁꯤꯔꯣꯅꯤ ꯇꯅꯨ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯉꯁꯤ ꯃꯃꯪꯒꯣꯜ ꯍꯥꯏꯅ ꯍꯥꯎꯅꯦ ꯃꯤꯒꯤꯗꯕꯨ ꯍꯦꯛ ꯃꯃꯣ ꯀꯧꯕ ꯌꯥꯕ꯭ꯔꯣ ꯃꯤꯉꯣꯟꯗꯕꯨ ꯍꯦꯛ ꯃꯥꯃꯣ ꯀꯧ ꯌꯥꯕ꯭ꯔꯣꯏ ꯂꯥꯏꯅꯥꯒꯤꯗꯤ ꯑꯩꯈꯣꯏ ꯑ ꯃꯈꯥꯅꯤꯗ ꯂꯥꯏꯅꯥ ꯌꯥꯝꯗꯕꯤꯗ 30 ꯍꯣꯏꯅꯦ 35 6 7 ꯌꯧꯔꯝꯃꯗ꯭ꯔꯥ ꯀꯩꯅꯣ ꯕꯦꯟꯗꯧ ꯂꯩꯅꯥꯒꯤ 75 ꯍꯥꯏꯗ ꯎꯠ ꯄꯥꯠ ꯉꯥꯡꯉꯤꯃꯤꯗꯣ ꯃꯥ ꯎꯠꯄꯥꯠꯁꯨ ꯉꯥꯡꯉꯝꯃꯤ ꯁꯦ ꯅꯪꯁꯨ ꯍꯧꯔꯕꯣ ꯂꯥꯏꯅꯥ ꯅꯪꯁꯨ ꯑꯗꯨꯅꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧ ꯉꯥꯡꯕꯅꯤ ꯃꯥ 75 ꯀꯥꯏꯅ ꯃꯥꯀꯤ ꯁꯨꯔꯕꯗ 35 35 ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯂꯦꯡꯒ ꯑꯣꯏꯔꯦ ꯑꯩꯒ ꯂꯦꯡꯒꯥ ꯑꯣꯏꯔꯦ ꯑꯩꯁꯨ ꯍꯧꯔꯕꯅꯦ ꯕꯤꯟꯙꯧ ꯂꯩꯅꯥꯒꯤ 35 33 32 34 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯕꯦꯟꯙꯧ ꯂꯩꯅꯥꯒꯤ 33 34 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯕꯦꯟꯙꯧ ꯂꯩꯅꯥꯒꯤ ꯀꯥꯟꯅꯗꯦ ꯂꯥꯏꯅꯥ ꯑꯣꯏꯅ ꯀꯣꯏꯅꯔꯒꯦ ꯀꯣꯟꯅꯔꯣ ꯍꯣꯁꯅ ꯈꯪꯕꯤꯗ꯭ꯔꯦꯍꯦ ꯍꯥꯏ 75 ꯔꯥꯅꯤꯡꯅꯦ 75 ꯍꯥꯏꯗꯤ ꯅꯪ ꯑꯣꯜ ꯄꯦꯟꯁꯟ ꯇꯥꯟ ꯌꯥꯔꯦ ꯍꯤꯃꯟꯇ ꯕꯤꯁ ꯁꯔꯃꯅ ꯄꯤꯕꯗꯨ ꯄꯦꯟꯁꯟꯗꯣ ꯇꯅꯨꯅ ꯀꯥꯟꯅꯗꯦ ꯂꯩꯅꯥ ꯑꯣꯏꯅ ꯀꯣꯏꯅꯔꯒꯦ ꯐꯪꯂꯦ ꯍꯣꯁ ꯌꯥꯏ ꯄꯦꯟꯁꯟ ꯑꯗꯨꯅ ꯄꯦꯟꯁꯟ ꯄꯤꯕꯅꯦꯕ ꯍꯦꯃꯟꯇꯅ ꯍꯦꯃꯟꯇꯅ ꯄꯦꯟꯁꯟ ꯄꯤꯕꯅꯤ ꯕꯦꯟꯙꯧ ꯂꯩꯅꯥ ꯍꯌꯦꯡꯗꯒꯤ ꯇꯅꯨꯒꯤ ꯐꯦꯁꯕꯨꯛꯇ ꯀꯣꯃꯦꯟ ꯏꯔꯅꯤ ꯐꯨꯅꯍꯜꯂꯒꯦ ꯕꯥꯏ ꯑꯣꯏꯔꯦ ꯐꯦꯁꯕꯨꯛꯇ ꯀꯣꯏꯔꯨꯒꯦ ꯊꯦꯡꯉꯦ ꯀꯩꯅꯣ ꯇꯅꯨ ꯍꯧꯖꯤꯛꯄꯨ 11:25 ꯇꯥꯔꯦ ꯑꯣꯀꯦ ꯇꯅꯨ ꯊꯥꯒꯠꯆꯔꯤ ꯕꯥꯏ ꯂꯩꯅꯥ ꯑꯣꯀꯦ ꯇꯅꯨ ꯕꯥꯏ ꯃꯃꯣ ꯕꯥꯏ ꯇꯨꯝꯂꯣ ꯑꯍꯟꯅ ꯍꯣꯏꯁꯦ ꯇꯨꯝꯅꯤꯡꯕ ꯈꯥꯡꯕꯗ ꯁꯂꯥꯏ ꯀꯥꯈꯔꯦ ꯃꯃꯣ ꯕꯥꯏ ꯇꯥꯃꯣ ꯑꯍꯟꯅ ꯀꯨꯏꯅ ꯑꯦꯜꯕꯤ ꯊꯥꯅꯨ ꯍꯌꯦꯡꯗꯒꯤ ꯅꯪꯒꯤ ꯐꯦꯁꯕꯨꯛꯇ ꯈꯪꯒꯅꯤ ꯌꯦꯡꯉꯣ ꯇꯅꯨ ꯕꯥꯏ ꯍꯥꯏ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ
ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯂꯩꯅꯥ ꯍꯥꯍꯥꯏ ꯅꯣꯛꯈꯔꯦ ꯑꯣꯀꯦ ꯅꯥ ꯌꯦꯛꯇꯕꯅ ꯅꯨꯃꯤꯠꯀꯤ ꯅꯣꯡꯐꯥꯗꯣꯛ ꯅꯨꯡꯉꯥꯏꯊꯣꯛꯄ ꯁꯨꯃꯥꯏꯅ ꯀꯩꯅꯣꯅ ꯕꯥꯏ 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 ꯒꯨꯗ ꯅꯥꯏꯠ ꯑꯍꯟ ꯍꯥꯏꯔꯒ ꯅꯦꯅꯦ ꯀꯔꯝꯕꯗ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯦ ꯆꯤꯔꯥꯏꯇꯥꯡ ꯍꯥꯏꯒꯦꯔꯥ ꯃꯉꯣꯟꯗ ꯑꯍꯟ ꯍꯥꯏꯔꯒ ꯅꯦꯅꯦ ꯀꯩꯕ ꯀꯔꯝꯗ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯦ ꯆꯤꯔꯥꯏꯇꯥꯡ ꯍꯥꯏꯒꯦꯔꯥ ꯇꯅꯨꯗꯤ ꯕꯥꯔꯣꯗ ꯑꯦꯜꯕꯤꯅꯦ ꯑꯣ ꯐꯦꯁꯕꯨꯛꯇꯔ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯌꯥꯝ ꯊꯦꯡ ꯇꯥꯏ ꯐꯦꯁꯕꯨꯛ ꯄꯨꯡ ꯕꯥꯔꯣꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯠꯇꯅꯣ ꯕꯥꯔꯣꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯀꯔꯝ ꯍꯥꯏꯕꯅꯦ ꯑꯥ ꯇꯅꯨ ꯕꯥꯏ ꯕꯥꯏ ꯅꯠꯇꯦ ꯇꯅꯨ ꯕꯥꯔꯣꯗ ꯃꯤ ꯂꯥꯛꯄ꯭ꯔꯣ ꯀꯔꯝ ꯍꯥꯏꯕꯅꯦꯕ ꯃꯤ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯂꯥꯛꯏꯗꯣ ꯑꯣ 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 ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯀꯤ ꯑꯦꯜꯕꯤꯗ꯭ꯔꯥ ꯐꯦꯁꯕꯨꯛꯀꯤ ꯑꯦꯜꯕꯤ ꯗ꯭ꯔꯥꯏꯚ ꯕꯥꯏ ꯕꯥꯏ ꯇꯅꯨ ꯕꯥꯏ ꯄꯤꯈ꯭ꯔꯦ ꯃꯤꯡꯊꯧ ꯂꯩꯅꯥꯅꯁꯨ ꯕꯥꯏ ꯄꯤꯈ꯭ꯔꯦ ꯌꯨꯇꯨꯞ ꯑꯣ ꯄꯨꯡ ꯕꯥꯔꯣꯗ ꯃꯥ ꯌꯨꯇꯨꯞꯇ ꯊꯥꯔꯤꯕ ꯅꯠꯇꯦ ꯃꯤ ꯆꯪꯉꯛꯄ꯭ꯔꯥ ꯍꯪꯉꯤꯕ ꯕꯥꯔꯣ ꯄꯨꯡ ꯕꯥꯔꯣꯗ ꯃꯤ ꯌꯥꯝꯃꯦ ꯑꯣ ꯑꯠꯆꯥ 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 ꯑꯩꯈꯣꯏ ꯀꯨꯏꯅ ꯊꯥꯡꯉꯝꯗꯦꯗ ꯇꯨꯝꯅꯤꯡꯉꯤꯗ ꯍꯣꯏꯅꯦ ꯄꯨꯡ ꯕꯥꯔꯣꯗ ꯇꯨꯝꯃꯝꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯆꯦꯅꯦꯜ ꯄꯥꯏꯕ ꯃꯤ ꯈꯔ ꯕꯦꯟꯗꯜꯗꯨ ꯆꯠꯄ꯭ꯔꯣ ꯄꯨꯡ ꯕꯥꯔꯣꯗ ꯅꯤꯡꯊꯦꯝꯗꯣ ꯑꯩꯅ ꯍꯥꯏꯠ ꯇꯧꯔꯕꯅꯦ ꯑꯣ ꯇꯧꯕꯤꯔꯨꯅꯨꯗ ꯑꯗꯨꯝ ꯂꯩ ꯀꯩꯗꯧ ꯆꯠꯂꯤ ꯃꯔꯛ ꯃꯔꯛꯇ ꯑꯣ ꯄꯨꯡ ꯕꯥꯔꯣꯗꯤ ꯉꯝꯗꯦ ꯋꯥꯏꯗ ꯍꯦꯛꯇ ꯇꯨꯝꯅꯤꯡꯉꯛꯏ ꯑꯩꯗꯤ ꯃꯣꯏ ꯑꯅꯝꯕ ꯐꯦꯁꯕꯨꯛ ꯄꯥꯏꯅꯩꯔꯦ ꯐꯦꯁꯕꯨꯛꯅ ꯍꯦꯜꯂꯦꯅ ꯑꯗꯨꯅ ꯎꯏꯗ꯭ꯔꯤꯅꯦ ꯑꯣ ꯃꯣꯏ ꯑꯅꯝꯕ ꯐꯦꯁꯕꯨꯛꯅ ꯑꯅꯝꯕ ꯊꯥꯅꯩꯑꯦꯕ ꯐꯦꯁꯕꯨꯛꯇꯅ ꯍꯦꯜꯂꯦ ꯍꯥꯏ ꯐꯪꯕ ꯈꯪꯗꯦ ꯃꯥ ꯈꯪꯗꯕꯅꯦ ꯑꯣ ꯑꯣ ꯅꯦꯠ ꯐꯠꯇꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯅꯦꯠꯅ ꯑꯣ ꯃꯥꯏ ꯒꯣꯠ ꯏꯃꯣꯏꯅꯨ ꯏꯃꯣꯏꯅꯨ ꯋꯥꯎ ꯕꯥꯏ ꯃꯁꯨ ꯑꯣꯀꯦ ꯃꯁꯨ ꯕꯥꯏ ꯕꯥꯏ ꯅꯃꯗꯥꯁꯨ ꯐꯦꯁꯕꯨꯛꯇꯅꯤ ꯃꯩ ꯇꯥꯔꯤꯗꯣ ꯍꯥꯏꯕ ꯑꯣ ꯍꯣ ꯑꯗꯨꯅ ꯎꯗꯣꯏꯅꯤ ꯆꯠꯂꯤ ꯃꯔꯛ ꯃꯔꯛꯇ ꯃꯥ ꯈꯪꯗꯕꯅꯤ ꯑꯣ
ꯏꯃꯣꯏꯅꯨ ꯇꯝꯃꯣ ꯂꯣꯏꯔꯕ꯭ꯔꯣ? ꯑꯣꯖꯥ ꯅꯍꯥꯟꯒ ꯋꯥꯔꯤ ꯁꯥꯔꯕꯗꯤ ꯅꯍꯥ ꯑꯣꯏꯈꯣ ꯍꯥꯏ꯫ ꯍꯣꯏ ꯍꯣꯏ ꯏꯇꯩꯃ꯫ ꯅꯍꯥꯒ ꯋꯥꯔꯤ ꯁꯥꯔꯕꯗꯤ ꯅꯍꯥ ꯑꯣꯏꯈꯣ꯫ ꯍꯣꯏꯅꯦ ꯆꯦꯅꯦꯜꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯦꯗꯅ꯫ ꯏꯃꯣꯏꯅꯨꯁꯦ ꯏꯔꯥꯡ ꯌꯦꯡꯕ ꯃꯥꯜꯂꯤꯀꯣ꯫ ꯎꯝ꯫ ꯑꯣꯀꯦ ꯕꯦꯟꯗꯣ ꯄꯣꯊꯥꯔꯁꯤ ꯅꯍꯥ ꯑꯍꯜ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯧꯅꯤ ꯍꯣꯏ ꯍꯣꯏ ꯂꯣꯏ ꯁꯥꯟꯅꯗꯣꯏꯅꯤ꯫ ꯃꯌꯥꯝ ꯄꯣꯊꯥꯔꯁꯤ꯫ ꯏꯃꯣꯏꯅꯨꯁꯦ ꯏꯔꯥꯡ ꯌꯦꯡꯕ ꯃꯥꯜꯂꯤꯀꯣ꯫ ꯃꯤ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯉꯤꯔꯥ ꯍꯥꯏꯁꯦ꯫ ꯆꯠꯂꯦ ꯆꯠꯂꯦ꯫ ꯄꯨꯛꯅꯤꯡ ꯕ꯭ꯔꯖꯕꯤꯟꯗꯥꯕꯣꯟ ꯕꯥꯏ꯫ ꯑꯣꯀꯦ ꯕꯦꯟꯗꯣ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ ꯕꯦꯟꯗꯣ ꯒꯨꯗ ꯅꯥꯏꯠ꯫ ꯃꯌꯥꯝ ꯄꯨꯝꯕ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ꯫ ꯑꯩꯕꯨ ꯊꯤꯕ ꯃꯥꯜꯂꯤ ꯏꯃꯣꯏꯅꯨꯗꯣ ꯕꯥꯏ ꯕꯥꯏ꯫